ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯗꯥꯏꯃꯟꯒꯤ ꯁꯛꯅꯥꯏꯔꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯗꯥꯏꯃꯟꯒꯤ ꯁꯛꯅꯥꯏꯔꯕ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯔꯕ ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛ ꯗꯤꯌꯥ ꯈꯣꯏꯔꯥꯛꯐꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯍꯥꯟꯕꯃꯛꯇꯗ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡꯁꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯕꯕꯥꯁꯤ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯑꯄꯣꯛꯄ ꯕꯕꯥꯅ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯃꯃꯣꯟ ꯍꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯅ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯕꯣꯔꯟ ꯗꯦꯕꯤ ꯃꯁꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯦ ꯂꯩꯈꯤꯗꯕꯁꯦ ꯆꯍꯤꯁꯤ ꯑꯔꯥꯎꯟ ꯑꯕꯥꯎꯠ ꯆꯍꯤ 17 ꯌꯥꯔ ꯁꯨꯔꯦ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯀꯌꯥꯅꯣ ꯏꯆꯤꯟ ꯏꯅꯥꯎꯗꯤ 9ꯅꯤ 9 ꯑꯣꯖꯥꯅ ꯀꯌꯥ ꯁꯨꯕꯅꯣ ꯑꯩꯅ ꯏꯇꯣꯟ ꯇꯣꯟꯕꯅꯤ ꯑꯗꯨꯗꯤ ꯑꯦꯗ꯭ꯔꯦꯁꯁꯤ ꯀꯔꯥꯏꯋꯥꯏꯗꯅꯣ ꯑꯣꯖꯥꯒꯤꯁꯤ ꯑꯦꯗ꯭ꯔꯦꯁꯁꯤ ꯑꯩꯈꯣꯏꯒꯤꯁꯤ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏ ꯃꯣꯏꯔꯥꯡꯈꯣꯝ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏ ꯂꯥꯏꯔꯦꯝꯕꯤ ꯍꯦꯛ ꯃꯅꯤꯡꯗ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏ ꯂꯥꯏꯔꯦꯝꯕꯤ ꯃꯅꯤꯡ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯦ ꯑꯣꯖꯥꯁꯤ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛꯁꯤ 51ꯒꯨꯝꯕ 51 51 ꯄ꯭ꯂꯁ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯗꯦꯠ ꯑꯣꯐ ꯕꯥꯔꯊꯁꯦ ꯄꯣꯛꯄꯒꯤ ꯆꯍꯤ ꯇꯥꯡ ꯑꯁꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯊꯁꯤ 20 ꯅꯕꯦꯝꯕꯔ ꯍꯣꯏ 67 ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒꯤ ꯁ꯭ꯀꯨꯜ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯂꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁ꯭ꯀꯨꯜꯁꯤ ꯀꯔꯤ ꯁ꯭ꯀꯨꯜ ꯇꯝꯕꯤꯔꯛꯏ ꯁ꯭ꯀꯨꯜꯁꯤ ꯑꯍꯥꯟꯕꯗ LP ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝꯅ ꯃꯇꯝꯗꯨꯗꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯀꯥꯏꯁꯨ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯑꯗꯨꯝ LP ꯁ꯭ꯀꯨꯜ ꯑꯃꯗ ꯑꯗꯨꯝ ꯇꯝꯃꯦ ꯑꯗꯣ ꯀ꯭ꯂꯥꯁ 8ꯇꯒꯤꯗꯤ ꯑꯩ CC ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯃꯦ ꯑꯣꯖꯥꯒꯤ ꯏꯖꯨꯀꯦꯁꯅꯦꯜ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤ ꯑꯩ ꯒ꯭ꯔꯦꯖꯨꯋꯦꯠꯅꯤ ꯑꯇꯣꯞꯄ ꯑꯣꯖꯥꯒꯤ ꯀꯔꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯤꯕ ꯈꯣꯠꯄꯤꯕ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛꯁꯤ ꯃꯇꯦꯛ ꯑꯃ ꯇꯧꯔꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯩ ꯆꯍꯤ 3-4ꯒꯨꯝꯕ ꯂꯩꯔꯝꯃꯤ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯇꯝꯗꯨꯗ ꯐꯤꯂꯝꯒꯤ ꯀꯟꯅ ꯆꯤꯡꯈꯠꯂꯛꯄ ꯃꯇꯥꯡ ꯊꯣꯛꯄ ꯑꯗꯒꯤ ꯀꯩꯅꯣꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯁꯇꯨꯁꯨ ꯔꯤꯒꯨꯂꯔ ꯄꯣꯁ ꯍꯦꯛ ꯑꯣꯏꯗꯕ ꯃꯗꯨ ꯂꯧꯊꯣꯛꯄꯗ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯁꯟꯅ ꯇꯧꯔꯝꯃꯤ ꯑꯗꯣ ꯑꯁꯨꯝ ꯀꯥꯁꯟꯗꯅ ꯐꯤꯂꯝꯅꯒ ꯌꯥꯝ ꯆꯤꯜꯂꯝꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯣꯏꯔꯝꯕ ꯌꯥꯕ ꯑꯗꯨꯝ ꯑꯣꯏꯔꯝꯕ ꯌꯥꯕꯖꯥꯠꯅꯤ ꯍꯣꯏ ꯃꯇꯝꯗꯨꯗꯁꯨ ꯐꯤꯂꯝꯒꯤ ꯀꯩꯅꯣ ꯂꯩꯕꯅꯤꯅ ꯑꯗꯣ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕꯤꯔꯦ ꯑꯣꯖꯥꯁꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯐꯤꯂꯝꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯊꯤꯌꯦꯇꯔ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯒꯤ ꯀꯔꯤ ꯇꯧꯕ ꯈꯣꯠꯄꯁꯨ ꯌꯥꯎꯕꯤꯔꯛꯄ꯭ꯔꯥ ꯃꯔꯛꯇ ꯇꯧꯕꯤꯔꯛꯈꯤꯕ꯭ꯔꯥ ꯃꯁꯤꯒꯤ ꯃꯁꯤ ꯑꯩꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯊꯤꯌꯦꯇꯔꯁꯦ ꯍꯣꯏ ꯑꯩꯗꯤ ꯑꯩꯒꯤ ꯍꯦꯛ ꯅꯥꯏꯕꯔ ꯑꯩꯒ ꯊꯪꯅꯔꯤꯕ ꯌꯨꯝ ꯊꯪꯅꯔꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯤ ꯅꯥꯏꯇ ꯃꯟꯗꯤꯔꯅ ꯊꯤꯌꯦꯇꯔ ꯒ꯭ꯔꯨꯞ ꯑꯃ ꯂꯩ ꯄꯥꯟꯊꯣꯏꯕꯤ ꯅꯥꯏꯇ ꯃꯟꯗꯤꯔꯁꯤ ꯌꯥꯝ ꯆꯥꯏꯜ ꯂꯦꯛꯇꯔ ꯑꯣꯏꯅ ꯌꯥꯝ ꯉꯟꯅ ꯌꯥꯎꯔꯛꯑꯦ ꯆꯍꯤ ꯑꯗꯨꯝ 8-9 ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯑꯩ ꯄ꯭ꯂꯦꯒꯨꯝꯕ ꯍꯧꯔꯛꯑꯦ ꯑꯗꯒꯤ ꯊꯤꯌꯦꯇꯔꯒ ꯑꯗꯨꯝ ꯁꯝꯅꯔꯦ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯊꯤꯌꯦꯇꯔꯒ ꯃꯔꯤ ꯂꯩꯅꯕꯁꯤ ꯀꯅꯥ ꯌꯥꯎꯕꯤ ꯏꯃꯨꯡꯁꯤꯗꯤ ꯑꯩꯗꯤ ꯊꯤꯌꯦꯇꯔꯒꯤ ꯏꯃꯨꯡꯅꯤ ꯍꯣꯏ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯑꯩꯒꯤ ꯐꯥꯗꯔꯒꯤ ꯄꯣꯛꯄ ꯅꯕꯀꯤꯁꯣꯔ ꯀꯧꯏ ꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯊꯤꯌꯦꯇꯔ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯗ ꯊꯤꯌꯦꯇꯔ ꯄꯨꯁꯜꯂꯛꯄꯁꯤ ꯁꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯅꯕꯀꯤꯁꯣꯔ ꯑꯩꯒꯤ ꯏꯙꯧ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯗꯨꯒ ꯑꯩ ꯏꯄꯥꯁꯨ ꯑꯩꯒꯤ ꯕꯕꯥꯁꯨ ꯔꯨꯃꯣꯟ ꯊꯤꯌꯦꯇꯔꯒꯤ ꯑꯥꯔꯇꯤꯁꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗꯁꯨ ꯃꯩꯅꯨ ꯄꯦꯝꯆꯥ ꯀꯂꯔꯒꯤ ꯑꯃ ꯅꯝꯃꯝꯃꯤ ꯊꯥꯏꯅ ꯂꯣꯏꯗꯤ ꯂꯣꯏꯁꯤꯟꯈꯤꯗꯕ ꯑꯗꯣ ꯀꯂꯔꯒꯤ ꯐꯤꯂꯝ ꯅꯝꯕꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯁꯤ ꯌꯥꯎꯏ ꯃꯇꯝꯗꯨꯗ ꯌꯥꯝꯒꯜꯂꯦ ꯑꯗꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯩꯒ ꯍꯦꯛ ꯊꯪꯅꯕ ꯏꯌꯥꯝꯕꯗꯨ ꯕꯥꯖꯤ ꯔꯇꯟ ꯍꯥꯏꯅ ꯃꯥꯁꯨ ꯊꯤꯌꯦꯇꯔꯅꯤ ꯐꯤꯂꯝꯁꯨ ꯇꯧꯏ ꯊꯤꯌꯦꯇꯔ ꯇꯧꯏ ꯑꯗꯨꯒ ꯋꯥꯛ ꯇꯧꯋꯦ ꯐꯦꯃꯤꯂꯤꯁꯤ ꯑꯗꯨꯝ ꯂꯤꯂꯥ ꯗ꯭ꯔꯃꯥꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯉꯁꯥꯏ ꯂꯣꯏ ꯌꯥꯝꯃꯤ ꯍꯥꯏꯔꯦ ꯑꯗꯣ ꯑꯌꯥꯝꯕ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯣꯏꯅꯃꯛꯇꯤ ꯌꯥꯎꯗꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯐꯥꯗꯔꯁꯤꯅꯦ ꯑꯩ ꯏꯁꯥꯃꯛꯅꯦ ꯑꯩꯒꯤ ꯏꯌꯥꯝꯕꯅꯦ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕ ꯀꯩꯗꯧꯗꯨꯗꯤ ꯊꯤꯌꯦꯇꯔꯒ ꯁꯤꯅꯦꯃꯥꯒ ꯄꯟꯕ ꯌꯥꯕ ꯀꯥꯡꯕꯨ ꯑꯝꯇ ꯑꯣꯏꯗ꯭ꯔꯦ ꯑꯗꯣ ꯄꯣꯠꯄꯨꯗꯤ ꯑꯗꯨꯝ ꯐꯥꯗꯔꯅ ꯆꯤꯡꯉꯛꯄ ꯑꯗꯒꯤ ꯑꯩꯒꯤ ꯏꯀꯨꯕꯣꯛꯇꯒꯤ ꯍꯧꯔꯒ ꯑꯁꯨꯝ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯑꯃ ꯈꯔꯒ ꯁꯨꯝ ꯌꯥꯎꯕꯅꯤꯅ ꯑꯗꯨꯒꯤ ꯆꯦꯟꯗꯨꯗꯤ ꯑꯗꯨꯝ ꯂꯩꯕ ꯃꯣꯏꯅꯗꯤ ꯁꯞꯄꯣꯔꯠꯇꯤ ꯌꯥꯝ ꯇꯧꯕꯤ ꯑꯗꯨꯒ ꯃꯣꯏꯃꯛꯇꯤ ꯀꯩꯅꯣ ꯐꯤꯜꯗ ꯊꯣꯛꯄ ꯈꯣꯠꯄꯗꯨꯗꯤ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯊꯛꯆꯣꯝ ꯅꯤꯉꯣꯜ ꯑꯟꯖꯂꯤ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯤ ꯑꯗꯒꯤ ꯏꯆꯥꯁꯤꯡ ꯃꯤꯡ ꯄꯟꯕꯤꯔꯝꯃꯣ ꯏꯆꯥꯁꯤ ꯑꯩ ꯏꯆꯥ 3 ꯂꯩꯔꯦ ꯏꯆꯥ ꯑꯍꯟꯁꯤ ꯍꯟꯗꯛ 11 ꯀꯥꯏ ꯃꯥꯒꯤ ꯃꯃꯤꯡꯅ ꯇꯃꯟꯅ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯑꯗꯒꯤ ꯏꯆꯥ ꯅꯨꯄꯥ ꯌꯥꯏꯃꯁꯤꯅ ꯅꯨꯄꯥ ꯑꯃꯈꯛꯇꯅꯤ ꯍꯧꯖꯤꯛ ꯃꯥꯒꯤꯅ ꯁꯆꯤꯟꯗꯥꯅꯟꯗ ꯑꯗꯒꯤ ꯑꯇꯣꯝꯕꯤꯁꯤ ꯅꯨꯄꯤꯅꯤ ꯃꯥꯅ ꯂꯣꯇꯤꯀꯥ
mana class kaya mo ka madi class 2 ga ta ngai yam nungai re aduga sibogi sang khangjab se aduga film gi kano to so theater se amgan yawi re na hai chahi kya muk suruk podno theater sum tawri ngai marak sida film si angang ngai yawi rak pra adu kamai to sina sumai to aina metric tharam dai metric thaba tharam dai timing am ko lut na ba timing jo thai na di matam du da ai koi gi film ma namba film ma project to was yam lu na gai na khan dai koi gi eta tha mai manung de ta film sin namba se ga grong eta to ba adu gi port am na lai ada hero mak thi ba heroine thi ba di skip thi ba adagi skip si so mu akoi manipur da lai jari ba university gi adagi scholar me am sin nainer ga si hai bi hai da ya de di si sana si cbi si da bi si gi matam e si ta wi ta de have si nainer ba ban nainer kan da ga to we aduna ai gi yang maling ai hai ta re college ka khalak pa di metric tha ba di IT3 dai metric tha je hoi ada IT3 gi dai di assignment pang film gi kano se film gi assignment se kari film ni hanan bi kombi rei se assignment pang ga ko gi madu da moi di matam du da yamna physically fit oi de ya de zawoi sa ba hi ta ya de se sak pa hi de ya de na lip moment ka mai tong ni se wa guru miam tak pi rei adi zawoi se wa mayam oza makan oza bangka oza loken lagi da ba moi miam sin takpi re oza tiken dagi oza hulagi oza lagi da ba oza deb tata moi ni hulagi tambi re dagi manipur hostel dingi kangu na sagon thaw tambi re post loi ni pit loi na item ai di jagoi sabagi su le moment ka man lengani adagi sagon thaw hai tabia de sagon thaw yawe kombi re da ai di sagon ji thong to chin chen ga chongkat pa tam nak chang pa rim dum mang gi ne adu mai to da training man si lower kan da nambai tar camera training adagi asa training e drakha lai ba film da drakha lai bangi loina camera gi language so hai tar camera language even action cut ka hai ba bo da digi body language adi si lauri karom de yes karom za kan ni mi se hai ka ra ga hai ben sing ma yam lady dana mai phom lam ba even masimang na hai tar ma mai thang da so ja hoina hoje director gi phom am da leibiri ba camera gi frame kadai da leiba de karam shot da leiba kai da wai loina tamak pung makhal am gi hai tar kumna nei na rak ताजब द सेलुलोइड की फिल्म हाइतारे होजिना फिल्म नंबर सिन इवन डिजिटल लाखरे मतमम द टेप खरा मुक चनरमी टेप से सुंगाव यावदबिदा ओइना एचडी की फॉर्मेट त लेगरे पिक्चर कलर यामना फजरे अमरोम द लोइना फिल्म की टेक्निक्स याम वांगे हैबी मतम द सेलुलोइड ने दुगा सेलुलोइड छि हाइना बद होइनो जा ताजब कांदा फिल्म की केल अखोइ की रील से याम तांगी गाइन हाइ मखोइ से अदु मसिन रीटेक कुम तोब से मखोइ नम ग्रगदि अमुक चिंगछल नंबर या दो गुम्बा अदि स्वाइ जे करी करी लेबिउ जा खितम मसे समाइ दवे अखोइ matamsida koi thola iba producer singsi koi art pu pamjaba koi simang na koi ai market ta yam tongani adu tawni tholopa producer nattaba adu matamsida ai koi khojikti isinau cameraman adagi makeup man adi loin light ki karigi loin leibi re aina koin hagolpa matamdadi ai loin bakti nate hagolpa pero area da di mapang mi loin ne ga taw hoi cameraman dagi makeup man dagi technician hai tare loin port man se adagi dubbing bing ganai moi loin taw ba hojikti koi isinau training jar ro pass ro pa fti gi karigi mayam legre adu gum mayam sinau mayam topi re matam du madu leite aduga film ji matam du hojika kitang khena ba mam kitang haije ge aina masida haining isi ekoi posting si yam lu na khan bai tar hoi atising si adu film ma contact tawre adu kari script no ka yam hai han da besmai no wari mesmai to ni sin ka han tar do script tum te yeng to pa ge ka na ta ba ai koi matam du di script throughout koi time na pudo script lo yin thoi aduga shooting tawdo mi si su namgro ai si makeup taw ngai si da ai namgro sin si Sena se swai pi makeup tong tong ni yeng ba han sin pa pu ni ko sin pa pu so sai makeup ki powder ni manong ma si ta ka nang sai wakal si ai ni sa do si ni ko belen ni ko ai sa do si singaras ni ko ma si ai ko i romantic mood ni hadak tong do si na si ni adu yam na sara hel kan sok tar pani gai ma si mood ma si ni so tor kan da
madu mai ne post ta we adu ai koi na sang ba dialogue myam si dak long yeng lo koi phai matam ni se na mari we ra so prong gi kan yang kan sat na ti koi matam mam di issue kai ni koi gi action ne ha lo wa ho kan daก็เดินหากันไงบอกเสด็จสุไปชามังบ้าคุยจะสุให้ตาบ้าอันมาสักส่วนตอนนั้นยังบ่วินเล่าเว้ยคุยเล่าเสร็จดูเล่านี่มันพอเสียไอ้คุยได้ลูกพร้อมตัวลูกเตะใครจะลูกเตะมันดีหานี่สกิปเส้นไลฟ์สดทั่วก็คุยเตะบอลล้มจะสมัยพามินยาก็คุยเรื่องที่เซเว่นนัมเบอร์ตัวใหม่นะคุยถึง40ไปเนี่ยก็ถึงฟิล์มดูสุดถึง3นาทีบอกว่าอยู่ได้สิอันตัวใหม่เนี่ยอันตัวใหม่ตัวเป็นคุยที่กุดงซาบดียามเลยเลยไอ้คุยกัดกี่กะรีกี่ปวดอดูกี่ที่ยำนาทีเลยแล้วกันดีเลยแล้วกันแต่สมัยไม่เซ็กซ์มาปวดอันขวักตัวที่ตั้งไล่ทอรกปะมาดูสุพัตตะพัตตะไปที่สมนักกันนะไอ้เกมน่ะดูเลยแล้วตอนเด็กไอ้การไม่เลยกี่คำเดียวฮังกะโลที่ยิงเกมีจองใช้ฮังกะโลทุกตัวเกให้ดูสมัยสมไล่ทุกกี่ไปสินะสกิปปาร์กเตะกันดูเลยแต่กี้สกิปซีอะดุมมอนิเตอร์สกิปตัวทัดโอไอ้ยิงเจนนั่นแต่ภาษาจีนนั่นก็ยังให้เงินตัวบุกป่าวป่าดุมป่าวิสัชนบีบุกอะดุมลากระเหบลายบัดดูอัพพบารมเดอลายบัดดูสมอัพพบารมยังสมศักดิ์ริพาวตั้งแต่กี้สกิปปาร์ตัวสุดใหญ่แค่ไปแค่นุ่งกับสมศักดิ์ขี้บัดดูนะยังไล่ทุกปัดดูนะมันสาริบคาแรคเตอร์ดูยาวบักคิดตั้งวัดปะให้ไว้ยาวดีมากที่ให้เจอเลยมันย้ำจุดว่าผมนี่ยาวพัดตะปะคิดตั้งสุดสันนะบัดดูใครเห็นเซ็กชันหลังเซ็กชันหลังบักกี้อะดูไม่ตามตั้งไอ้ทำย้ำพัชบันย้ำพัชบัผมอยู่ใจให้พิเศษดูก็เอาสิตัวริสิพัดเรียให้เป็นนาทีดูก็แทงนรกปนินังดูกี่อัพพบัมสุ่มพัดตับดูอุรกปดูนี่ดูกี่ไม่กี่ใจมาตั้งดูนั่นเดี๋ยวยังสิตัวบิสิงเนี่ยสู้ไม่กี่มาตั้งดูยอร์กันด้วยอุรกันนี่มาเสียงบุตรดูนะเอาสิกับพัชเร่บิบิดจามวางเงี้ยดูก็เฟรมพัชเร่ดูกี่ไลฟ์เทคโนโลยีซีซันแบบคัลเลอร์ย้ำพัชเร่ย้ำตรงนั้นมาคุยใช่บ้านห้ามย้ำถูกเลยเดนตัวริบิสิงสิเดียวเลยนะมักตัวเดียวให้เป็นนาทีขณะเห็นเซ็กชันหลังบ้าดูก็ใส่กี่สคริปต์ในนั้นนะดูกี่ไอ้เนี่ยสาธุไลฟ์ชูให้ทารินพี่ต้องมีไลฟ์ชูให้ทารินพี่ต้องไลฟ์ชูดูกี่ตั้งย้อนหนึ่งบ้าไอ้ที่สคริปต์มาตัวมันตั้งน่ะมอรัตสิการิโนไอ้ที่ทาวนี่ทอร์มสิการิโนไอ้มาดูกี่ไอ้ที่ไอ้สคริปต์สิการิตร์แค่สังนี่อะดูนั่นตาบอกที่ตัวสินะกันนายาวิกันนาตัวบุคคลตัวยามนะสิลบกันนุ้ยภาพตัวไอ้เสดุลเลยกันปัสสาวะกันนายาวิกันตัวรีแฟมิลี่มันเนี่ยเป็นฟิล์มนัมเบอร์เสียสูแฟมิลี่มันก็ตัวปุ่นจันนัมเบอร์โพสเลยจ้ะแฟมิลี่ไม่ว้าวinขันรักตัวก็ใส่ไอ้เสดุลเลยไปดูขัดตั้งยี่ปุ่งนี่การีน้อยการีเดรสการีเลยอะดูนี่อะดูตัวล้วนก็สุดมิเตอร์สักขีบะเอาว่านุ่งไอ้กันนุ้ยยองนั่นตัวมาสิมักนะเขาเลยสมไลท์ทอร์ปัสซีไลท์ทอร์อันเดียวยังไม่จุ่มอยู่จ้ะสมไลท์ทอร์กันเนี่ยมั้งสมยิงแล้วสุดเขาก็สมไลท์ทอร์มาดูอีเฟกเตอร์มาซาไม่ยามดูนี่มาซีโอเอเบอตั้งกันว่าไลฟ์ฟอสดูอามาขัดตั้งแต่เนี่ยวันที่ยาวเฟกเตอร์สิยามสัปดาห์ที่แล้วมุกคุยกี่ฟิล์มกี่ตรงกันมาหุ่นสิมาทำมันได้คุยสมัยมาทำได้ดีกว่าสามัญมาส่งงานแบบนี้ดูตัววิสิฟิล์มสิคุยกี่โฮลด์ก็ติเก็ตมุนนับกี่โมงแต่กี่กักนับแต่ก็ลาบซาร์ตัวกี่โมงให้แต่ละก็มาสินะfirst show second show third showกันเลยมั้ยเขาจะมันฟูลฟิล์มเดล last show third show สิยังนะรักตัวกับนั่นแต่ว่าตะกี้เขาจะสิ family จัดแล้วก็ปุ่นยังนะรักตัวกี่โมงเฮ้ยเขาจะ YouTube mobile Android ตะกี้เจ้าคนละคอมพิวเตอร์ยมเดลอยนั่นเลยรักตะกี้ฟิล์มตัวทอลกันนี่ยังให้นักขันกี่บกี้ละนั่นแต่ก็ไอ้คุยที่ theater เสมาติกจ้าบซินีมาฮอลเส AC ก็มาอีพันก็ฮัตที่ตะบุกเดเลยไอ้คุยสิกุมาสิเลยแล้วก็เสียงก็ชักกันปะ AC ตะกี้การีพาร์คตัวผมโฮเทล shopping mall นิ่งที่จะนะสิกุมาเลยตะบุกี้ละนั่นแต่ก็สิเดรักบุกี้โมงดิอุ้ยให้เจอโอ้ยโมชิตาเจนิงเอชายมันตั้งมาสิอามาขัดแต่ปีเบียร์pointยังเลย point เลยว่าฟิล์มเลยว่าไลน์เองใส่ให้เจอสิฟิล์มนั่นไม่ไลน์เนี่ยนั่งกุมตัวป่ะฮอนจะสัตว์รู้ได้ฮอนกี่ problem เหตุเลยป่ะแต่ฮอนมาสู่อามุให้กันด้วยนี่การที่จะวิเศษด้วยเนาะไอ้ที่มาเนี่ยไปชาดิลักไปชาดิลักแต่นั่นไอ้ที่จะวิเศษด้วยเนาะไอ้บอกว่า point มาไม่ยามสิเนี่ยปุ่นเสร็จแล้วกันแต่โอ้ยแบบฟิล์มเนี่ยเขาที่การที่นี่ไม่ได้บอกเราแต่ครั้งนี้มันยาวไปป่ะการที่นู้นยาวไปดูยาวเลยว่าที่มาดูยามนะทำหน้าตะปักปะก็ยิ่งลิกล่ามันก็คีโปยนี่เลยเดี๋ยวในลูกเส้นอย่างงี้มันเป็นฟิล์มที่สเตย์ตัวเขาที่มาสิให้เดี๋ยวฟิล์มตัวนี้ไปสิน้องสิ่งนะว่ากันแต่บิกันนู้ส่วนแต่บิกันนู้อะดูเรื่องก็สุเลยแบบปกติอินพันไม่ยอมแต่ฮอลอามาขัดแต่กี่เห็นเราที่สลายไปงั้นเลย plus โซนี่กาปงั้นเลย
Sinadi karba producer na safety da magta ningo sako bai safety da magta kung jing ya loyal lam da magta film na makadur no nam chume masana sum tam film jai sum laptop ki bai pot ma sum la agadi last di documentary film da dum feature film gi mapam si lai ro da bi film ma lai ge na dum lo point ja ma da bijan inde ada factor mem si yang gre loini skip ki gang dang sai hajiri ni skip ma khan ma tam da khoi ma tam da skip si ai hajiri scholar ma ma nai na da ka ai samang hero ko mi si mi 40 to 43 gi manung da khan ma ni ai si adi khoi sai san bi sida wangjing de mayum paliba kombi re sagi bi lilmana sai masu kunmani kumai manung da mas khan bane bi audition tawraga mai to audition tawraga kamai tawraga kai tawraga na di kala matung da training da sipi da training da su pass out da di film ko kumun zamte tawle report mem se wo adu ma section ba person mem no kitang ma pham le ho bra hodi section de haben de ko no kitang port mem se sidara pagi matang sidi mati aine usi hajiri be factor mem se isei mata namme atamdi da royal sound da kp da bida recording da ai koi film ma compose tawre film ma tawre isei recording se koi satla le lal le moina adi tamdu singer ai se lai da wa ja sam hoi gari hoi ri kunja bihari matam gi hai tare ko la iba mayam sina nui na saktu ko kan da koi mut nungai sakpa noi studio da recording de lak piu gai na ka koi ke satle as padok pam de nungai na ko mani celluloid amagi sumai ni sei recording tawri gai sida mi na ga yum de thila ka se asmadi anu film du ga si recording lai ni ka han to yam sak tok sa ba yam kai dum khak to ba hauji mai si pha da mai si ai ya isi nau sin bo yam handa bai na ta chu mo ka ta ni habi ka no si sei si matamda ko di recording de yaw pha ba hogol am music ting ta bu sin pha bu khol am hayeng lip su leng du ni leng du ni ding ma dai choreographer de ting ta du smai to bi da ha ko ni khang gre how di music su khang de lip si adu haibani som lip si prom de ma si ta hoi de ba thabam ne nai hai si ma si ta hoi de ba ma loi de ba toksan na ba idu ma oin ta to editing na ngam na budi tawini poto adu su madu thawai hakchang ai isei makta sa ga su visual ai sida kap thor ka do sindi sida lei ga do pot sang ka da taw kan lai ba pot singang sal ka do pot ka kai mu yaw da na ngai mi na kai no matak ta luba mo ta nga pha ro yon ba da mai kap bai sumai na dang to mai sangam da to do mai sei sak pa si sangam da to ya ro sei si sing ni bra sei si nim ha ri bra kari ra ga da hai ri ka si po si mai thong si lun mani ta bum to ha be on da yam mai je za ma si ge ma ta na khang ja ba da du ga mo za ling sin birak tang si se yam maroi bo phong ak ta ni ka su kang ya yaw dra ba du ga horok li basing su yam na tam jani ngai oi ba du mo phong ak ta ni na du mai na lo je gi yam mai je ro za si bo khang ja ba da matam du ko celluloid ki kolkata da dubbing na ching bako da masi satpa ji kolkata satpa ji yam chathok chasin gi ai tare masi ju dum sel thung gi dum wa bo idori na hajer ba duga budget na di pe shasu yam leita ba market su yam na pick pa film ma tor pa kan da du yam tang na puthok pa si ma celluloid amada mapung pha na mu sa te ya de dubbing gi da mo ta kolkata da ga chat pa si artist me am yaw re film du da masi gi chathok chasin ga ji problem ga ji matam film puthok pa sing de ai ma ki film da di dubbing mak te kalta tawite aduga pose mapani min hai tare kalta min la ga machine du se poraga ko hi da tawdi dum tawre aduga madabi film da di ai ko gi isei da ko dialogue khare yaw bone ai ko gi record audio hai tare audio du gi manung da amadu mati ko mumbai da record tawre adum chatle ba chatle du mati adum chat pa se ko flight ta ga chatte ko me wa lang da dum makha da blue in ga to nga to ya pang du nungai khang de ya samri yam nungai gi bo adum oi gi hoi aduga sidagi de digital gi la kan da de khoi stai de ya ma de khudong sa ba de le gre ba le aduga oja khoi gi theater yawring da film yawring ne gi nga sai class 10 bo gi mamang sida sum na how in a theater da style artist oina natraga su kitang marak ke hai tare pakhang ma sa go ba theater da sum jawbi ro ko le gi bra theater di am film yawro yam ko ni yawe adi film yawro pa de ai si music su khara ai sa gi hai je di ai sam pung gai ba di sam instrument si ya me na khong bai tra so theater di da makki khaga di ai adum guitar pai ba me adum drum set je ro dum ngam me te pung adum ye ba ngam ai
dulok adum sam tabla nungla adum kharga loi ye no theater da yam sanna ba ita matik lam du loi khang bani ai fruit basi su dum khong e adun ai se theater da akum da theater da ai music lom da na ayam bo ina di som da film kan no kai no ma tok lo patu da ai na theater song mo se kitang kai no ma madu ai theater han da hai ben na ta ba adu poto sai gap amom lai na bani na ai na adu theater da su yam sat khre Mumbai sakre, di Patna sakre, India में हम जैम sakre, देखिए अलाहाबाद theater festival, the short play festival, सिंबा देखिए कोई अंगावरिंग जैसे कोई पास्ता वगैरह लीला, ले पॉक्जिंग का यम ले गए, अदु जी पोते अदु अकुम्बा लोचल पाई तारा ये theater ये खोंगलोई मतलब जो अकुम्बा तो दी आई ना ऐसी music लोमदो इन्हें music director कोई लगी इधर वो तो संपन्न है कि बखादा असम तमजर पने हारमनी खोंग बने सिंबा कहीं तो कुछ हम theater लोमदो मु music से आया मतलब music तो लोचल पाई तारा अदु music तो अन लगी यम मजे ज़्यादा को कोई चौरापो जागी फिल्म दा कोई सेलुलोइड ताहिज़ बता रहा है मसिंग से क्या मुनो जा सेलुलोइड तो जाके मसिंग से ऐसे ताते कुम बसूरे सेलुलोइड में ना चौरापो फिल्म से ममिंग से कोई लई मा मईरी कोई सोंग खंग जबदा अमम बसोंग आन बनी आई की पुंसी माधवी मचांग मचा अदगी पनब ngam मैम सु लेरे तुम चौरापो खन निंगसिंग बिबदु कई गेलियो दा अदे मसे सिरोई लिली गाइन लेदी सिरोई लिली दे आई दिन थोलबी नि कनो जमनाव थौबान गी माना पुथोपा अदगी अमुबु संदोन गाइन लेदी ट्राइन पानगुम्बो ओरे माले सेलुलोइड किस अमने मजा कोई नहावाई सेलुलोइड की मतलब नदी कोई पोस्टर थेट पीछे हम तोर में कोई ये का मथंगी लाकदब फिल्म से पोस्टर के ये तना सिगी फिल्म से तू लाकदौरी गायन हाई बकान जिदा सोजाना कुम्बिरे कुंखरे को वारी मैं आम के फीडबैक ले रहे मतलब दे सोशल मीडिया दो दाना ले बना त्याजे बजा अतो ओजा की पोस्टर उनका थेट पता कांदा ओजा की फैन जिंग थोलो पकांदा ओजा द थागल प फीडबैक तो यूम द सिथी के ला पोस्टर का लापी ब्रह्म से कमाई तो नत्रगा करी करी ले पोस्टर द सिथी हम लाई अदगी सम आइंगोंद फैन तो बा निपी नुपा लाइमनिने यूम द लातना हिंग तुम हौल तने हौदो नि नाइ पिमा उजा साए दने वरी नुवाइ नुवाइ बले अदुगिति ओजा होय मतम सिदा दिंग साइगी पोस्टर अयेक पमसी लाकदोरे अदुगी फिल्म लाकदोरे गाना थेपा लई अमगी लाकदोरे गाना से थेपा जु उइबा हौजी ति फिल्म लाकदोरे थेपा गा चिजु खरा पोस्टर बुदि गानो थेपा सु यादरे अदुर को होल दु जि थेपा येंगदरे हदि फिल्म जी कानान फिल्म हम नमदोरे सी वा लाउनी मणिपुर से सी फिल्म सिम नमदोरे सी फिल्म से कानान कुमदोरे हेसे दे सिन कुमदोरे हेसे जा तुम हौगरे मसागे येंगदरे बसदिगी ओइन हौगरे बा खोइदा फोन तौरपा दी पाउ सेल पाइतारे मोबाइल लेट्रिमिना लाइन की करीगी सिटी थारपा कसार की करीगी दी सिनिनाउ सिबिबा फेंसिंग सिना सिटी थारप से ती हम लेरमी मसी अदुदगी तुम पोस्टर कनुसदगी कुमदो रेसदगी होगरे अदगी अन लमन सिंग सेक्शन बस कैमम सेक्शन गेदा वारी मते खतंग दी गे अखोगी कॉम्बिनेशन नम मतमदा अखोगी प्रोड्यूसर डायरेक्टर उबेरबा लगिद्रबाई आदि गुरु हाइतारे मिंगुन पंजरबदा जिनारायण शर्मा ममांगदे उलांगथाय वांग साफाबी दगी पुथोखरबा दुगुंबा सक्सेस ओरबने सेने वादीनी कयम यम लुना कइनुम खनगे पोस्टर मतंग जेदा फिल्म जिन नंबर पुंगलो लोरगांदा मा हना पोस्टर थेसे सोय दिया पोस्टर थेलो हे पोस्टर थे पाइसी लेपा ngam hanugan saisu paido adune nai ai feel the way sai ai lepa ngam mi di ai post thelo post si saisu ne ai thelo hai mai ai jariam paje aduga thelo matam jesu kuthi gi yeng ba thaza da bai tare ko hindu oigera amo oigera mai thaza da ba religion gi matum auda mai wakhalon da ekoi gi poster gi पोस्ट उसुक तौर युंग बसे मसे जात्रा की कहीं युंग बने लवे मान फिल्म की अदा कोई जात्रा हुन मतम दा मातोप तक करूं दा सना मसे कोई सना लुपा के हापने अदुमाई तो दा कोई कोम्बिरी पोस्ट से युंग मतम दा सना लुपा के लोई हापे जात्रा युंग बने अदा कोई में आपसे पी एस मसे ले मतम दा पुंग कोई मेरा मयादनी आई काउटले इंजु इंगे आई कोई जी फयोंग पुया दा ओ वसेतना इन पी इला सले तम साइकिल लम दोंग जोनो सोन ममांग सले जोनो सोन ममांग थेतोइने कोजी कांग्रेस बाबा नि लै बिसे
ꯈꯣꯏ ꯃꯌꯥꯝꯁꯤ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄꯩ ꯀꯩꯁꯤꯗ ꯈꯣꯏꯔꯝꯗꯅ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯅ ꯀꯩꯗꯧꯗꯅ ꯄꯣꯁꯇꯔꯁꯤ ꯊꯦꯠꯂꯦ ꯃꯗꯨꯗꯩ ꯍꯦꯛꯇ ꯁꯦꯒꯥꯛ ꯀꯥꯏꯕꯁꯤ ꯀꯣꯝꯕꯤꯔꯤ ꯄꯣꯁꯇꯔ ꯍꯦꯛ ꯊꯦꯠꯄꯁꯦ ꯍꯦꯛꯇ ꯀꯣꯝꯕꯤꯔꯤꯁꯦ ꯍꯦꯛ ꯌꯨꯝꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤꯉꯩꯗꯅꯤꯀꯣ ꯅꯝꯕꯒꯤ ꯄꯣꯁꯇꯔ ꯊꯦꯠꯄꯒꯤ ꯄꯣꯁꯇꯔ ꯊꯦꯠꯄ ꯈꯪꯁꯤꯗ ꯉꯁꯥꯏ ꯄꯣꯁꯇꯔꯁꯤꯁꯨ ꯆꯥꯎꯅ ꯊꯦꯠꯂꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯄꯥꯟꯅꯔꯤꯕ ꯀꯩꯅꯣꯗꯨꯅ ꯊꯦꯡ ꯇꯧꯔꯒ ꯑꯩꯅ ꯀꯣꯜꯂ ꯀꯞꯄꯒꯤ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯕꯥꯅꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯂꯒ ꯋꯥꯏꯊꯧꯗ ꯅꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯣꯝꯕꯤꯔꯩꯒ ꯄꯥꯏꯔ ꯇꯧꯕꯒꯤ ꯁꯤꯜ ꯑꯃ ꯃꯥꯅ ꯊꯧꯔꯤ ꯄꯥꯏꯕꯒꯤ ꯁꯤꯜ ꯑꯃꯒ ꯄꯣꯁꯇꯔ ꯑꯍꯨꯝꯁꯤ ꯆꯥꯎꯅ ꯌꯦꯛꯑꯦ ꯃꯇꯝꯗꯨꯗ ꯑꯥꯔꯀꯦꯁꯦꯁꯅ ꯇꯧꯔ ꯑꯁ ꯌꯦꯛꯄꯁꯤ ꯃꯁꯤꯒꯤ ꯄꯣꯁꯇꯔꯁꯤ ꯎꯕꯗꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯅ ꯑꯩꯅ ꯍꯥꯏꯖꯩꯅ ꯉꯁꯥꯏꯒꯤ ꯄꯣꯁꯇꯔꯃꯛꯇ ꯊꯦꯠꯂꯁꯨ ꯀꯌꯥꯝ ꯌꯥꯝ ꯂꯨꯅ ꯈꯟꯈ꯭ꯔꯦ ꯉꯁꯥꯏ ꯀꯨꯊꯤ ꯌꯦꯡꯗꯅ ꯑꯗꯒꯤ ꯃꯥꯒꯤ ꯖꯇ꯭ꯔꯥꯅꯤ ꯈꯟꯖꯔꯒ ꯉꯁꯥꯏ ꯌꯨꯡꯕꯒꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯐꯤꯁꯦꯡ ꯁꯦꯠꯇꯅ ꯀꯩꯗꯧꯗꯅ ꯌꯨꯕꯤ ꯂꯐꯣꯏꯒ ꯄꯨꯖꯥ ꯇꯧꯗꯅ ꯃꯟꯇ꯭ꯔ ꯇꯧꯗꯅ ꯂꯩꯗꯅ ꯃꯤ ꯊꯥꯖꯕꯗꯣ ꯑꯗꯒꯤ ꯐꯤꯂꯝꯁꯤ ꯄ꯭ꯔꯤꯟꯁꯤ ꯄꯣꯔꯛꯑꯀꯥꯟꯗꯁꯨ ꯃꯥꯅ ꯃꯥꯏ ꯊꯥꯖꯕꯗꯨꯅꯤꯅ ꯃꯥꯅ ꯄꯣꯔꯛꯀꯥꯟꯗ ꯄ꯭ꯔꯤꯟꯁꯤ ꯒꯣꯕꯤꯟꯗꯗ ꯍꯥꯟꯅ ꯄꯨꯏꯌꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯂꯣꯏ ꯌꯥꯎꯋꯦ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯑꯩꯈꯣꯏꯁꯦ ꯒꯣꯕꯤꯟꯗꯗ ꯄꯨꯔ ꯃꯥꯅ ꯀꯣꯡ ꯀꯞꯄ ꯒꯣꯕꯤꯟꯗꯁꯤꯗ ꯑꯩꯒꯤ ꯉꯁꯤ ꯀꯨꯝꯕꯤꯔꯤꯕ ꯐꯤꯂꯝꯁꯦ ꯏꯁꯣꯔ ꯅꯉꯣꯟꯗ ꯑꯩ ꯀꯠꯂꯕꯅꯤꯀꯣ ꯅꯪꯅ ꯄꯨꯕꯤꯌꯨꯀꯣ ꯅꯪꯅ ꯑꯩ ꯃꯊꯪ ꯐꯤꯂꯝ ꯑꯃꯇꯪꯗꯤ ꯅꯝꯍꯟꯕꯤꯌꯨ ꯑꯩ ꯃꯊꯪ ꯅꯝꯕ ꯁꯤꯒꯤ ꯐꯤꯂꯝꯁꯤꯅ ꯇꯧꯔꯒ ꯃꯊꯪ ꯑꯃꯈꯛꯇꯪꯗꯤ ꯅꯝꯕ ꯑꯩ ꯄꯤꯅꯕꯤꯌꯨꯀꯣ ꯃꯥ ꯀꯣꯡ ꯀꯞꯄꯦ ꯃꯥ ꯀꯞꯄꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐꯤꯂꯝ ꯂꯥꯛ ꯅꯨꯃꯤꯠꯅꯤꯀꯣ ꯍꯔꯥꯎꯕ ꯅꯨꯃꯤꯠꯁꯤ ꯃꯥ ꯀꯞꯄꯤꯕꯅꯤ ꯃꯗꯨꯒꯤ ꯑꯃꯨꯛ ꯂꯣꯏꯔ ꯃꯥ ꯁꯅꯥꯃꯍꯤꯗ ꯑꯃꯨꯛ ꯄꯨꯖꯥ ꯇꯧꯋꯦ ꯑꯗꯨꯒꯗꯤ ꯄꯣꯠꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠꯁꯤ ꯊꯥꯖꯕꯗꯨꯅ ꯁꯤꯜꯚꯔ ꯖꯨꯕ꯭ꯂꯤꯁꯤ ꯑꯗꯒꯤ 100 days ꯑꯗꯨ ꯑꯗꯥ ꯍꯦꯟꯗꯣꯛꯅ ꯇꯧꯕꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯃꯥꯒꯤ ꯄꯣꯠꯁꯤꯡꯁꯤ ꯌꯥꯝ ꯂꯨꯅ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯄꯣꯁꯇꯔꯁꯤ ꯊꯦꯠꯄꯁꯤ ꯑꯩꯉꯣꯟꯗ ꯌꯨꯝꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏꯗ ꯑꯩ ꯍꯣꯇꯦꯜ ꯐꯝꯕꯤ ꯃꯌꯥꯝꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯄꯩꯁꯥ ꯄꯤꯔꯁꯨ ꯄꯤꯒꯦ ꯅꯣꯏ ꯀꯨꯝꯕꯤꯒꯤ ꯄꯣꯁꯇꯔꯗꯣ ꯑꯃꯨꯛꯈꯛꯇ ꯑꯩ ꯍꯣꯇꯦꯜ ꯊꯦꯠꯆꯒꯦꯕ ꯀꯩꯗꯧꯒꯦꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯇꯧꯐꯝꯒꯤ ꯀꯥꯁꯤꯗꯁꯨ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤꯅ ꯊꯑꯣꯏꯅ ꯂꯥꯛꯏꯅꯦ ꯑꯗ ꯑꯩ ꯑꯥꯗꯒꯤ ꯄꯣꯁꯇꯔꯁꯤ ꯄꯣꯔꯒ ꯑꯃ ꯄꯤꯕꯁꯤꯅ ꯑꯃꯨꯛꯇ ꯃꯣꯏꯁꯤ ꯐ꯭ꯔꯦꯝꯒ ꯆꯟꯄꯣꯠꯇꯦ ꯃꯗꯨ ꯁꯤꯒꯥꯏꯗꯅꯕ ꯊꯦꯠꯅꯕꯁꯤ ꯆꯍꯤ 3-4ꯁꯤ ꯍꯣꯇꯦꯜ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯍꯣꯇꯦꯜꯗꯁꯨ ꯉꯁꯥꯏꯒꯤ ꯃꯩꯈꯨ ꯅꯨꯡꯒ ꯁꯨꯝ ꯆꯥꯁꯟꯕꯅꯤꯅ ꯆꯍꯤ 3-4ꯒ ꯆꯠꯂꯨꯕꯗ ꯀꯣꯝꯕꯤꯔꯤ ꯄꯣꯁꯇꯔꯒ ꯊꯦꯠꯂꯦꯃꯦꯕ ꯉꯁꯥꯏ ꯀꯩꯅꯣꯗꯤ ꯖꯪꯒꯗꯤ ꯀꯥꯔꯀꯣ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛꯇꯕ ꯄꯣꯠꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯣꯁꯇꯔꯗꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯔꯝꯃꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯊꯪ ꯃꯁꯤꯒꯤ ꯇꯣꯉꯥꯟꯕ ꯐꯤल्मꯁꯤꯡꯁꯤ ꯅꯝꯃꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯁꯨꯝ ꯅꯝꯃꯛꯄꯗ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯗ ꯆꯤꯡꯗ ꯃꯥꯟꯗ ꯑꯗꯒꯤ ꯋꯥꯔꯤꯅꯤ ꯅꯨꯄꯤ ꯑꯥꯔꯇꯤꯁ ꯄꯨꯔ ꯆꯠꯂꯤ ꯑꯣꯖꯥ ꯍꯣꯏꯅ ꯌꯥꯝ ꯀꯟꯅ ꯑꯃꯨꯛ ꯐꯤल्म ꯁꯦꯂꯨꯂꯣꯏꯗ ꯗꯤꯖꯤꯇꯦꯜꯒꯤ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯀꯥꯔꯛꯁꯤꯗ ꯑꯣꯖꯥ ꯍꯣꯏꯅ ꯀꯨꯏꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯁꯤ ꯑꯗꯨꯝ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯈꯔ ꯐꯠꯇꯦ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯗ ꯆꯤꯡꯗ ꯃꯥꯟꯗꯒ ꯆꯠꯄꯁꯦ ꯑꯣꯖꯥ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄꯒ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯀꯔꯤ ꯁꯨꯝ ꯃꯁꯤꯒ ꯇꯧꯕꯗ ꯇꯝꯕꯤꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯃꯩꯔꯤꯁꯤ ꯅꯝꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛ ꯑꯁꯣꯝꯗ ꯅꯝꯃꯤ ꯍꯥꯏꯒꯠꯂꯛꯄꯁꯤꯗ ꯕꯖꯥꯔꯁꯦ ꯀꯩꯅꯣꯝꯃ ꯇꯧꯗꯦ ꯏꯔꯥꯡ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕ ꯊꯣꯡꯈꯣꯡꯒꯤꯁꯤꯗꯩꯗ ꯃꯇꯝꯗꯨꯗꯤ ꯑꯥꯔꯃꯤꯁꯤ ꯌꯥꯝꯅ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯉꯁꯥꯏ ꯁꯣꯝꯗꯗꯤ ꯀꯦꯃꯣꯐ꯭ꯂꯥꯛꯁꯀꯤ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯑꯁꯥꯕ ꯑꯗꯨꯁꯨ ꯁꯤꯡꯒꯩꯕꯥꯛꯅ ꯏꯠꯂꯒ ꯇꯧꯕꯅꯤꯀꯣ ꯀꯩꯅꯣꯁꯤ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯖꯤꯞꯇ ꯑꯗꯨꯗ ꯍꯥꯏꯕ ꯂꯩꯇꯦ ꯇꯦꯂꯔꯁꯤꯗ ꯈꯔꯁꯨ ꯅꯍꯥ ꯑꯣꯏꯈꯠꯂꯛꯏ ꯏꯟꯈꯠꯂꯛꯄꯅꯤꯅ ꯑꯗꯨꯝ ꯍꯦꯔꯣꯅꯤ ꯀꯥꯏꯅ ꯀꯥꯎꯗꯅ ꯑꯗꯨꯝ ꯇꯦꯂꯔꯁꯤ ꯇꯣꯡꯉꯒ ꯑꯗꯨꯝ ꯇꯦꯂꯔꯁꯤꯗ ꯑꯗꯨꯝ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯀꯩꯅꯣ ꯃꯌꯥꯝꯁꯤ ꯂꯩꯔꯝꯃꯦ ꯀꯣꯡꯕꯩ ꯊꯣꯡꯈꯣꯡꯁꯤꯗ ꯆꯦꯟꯕꯁꯨ ꯅꯪꯗ ꯑꯃꯁꯨ ꯅꯪꯗ ꯇꯧꯋꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯤ ꯍꯥꯏꯁꯤꯗꯤ ꯗꯦ ꯇꯥꯏꯝ ꯅꯨꯡꯗꯥꯡꯁꯨ ꯅꯠꯇꯦ ꯑꯗ ꯑꯩꯈꯣꯏꯅ ꯄꯥꯈꯠꯄ ꯅꯤꯛꯄꯁꯤ ꯈꯣꯏꯁꯤꯗ ꯃꯣꯏ ꯀꯩꯅꯣꯁꯤꯡꯗ ꯍꯥꯏꯅꯈ꯭ꯔꯦ ꯃꯣꯏ ꯀꯩꯅꯣꯝ ꯌꯥꯎꯔ ꯃꯥꯜꯂꯦ ꯀꯩꯅꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯣꯁꯦꯟ ꯑꯣꯏꯕꯗꯨꯗ ꯀꯩꯅꯣ ꯀꯩ ꯌꯥꯎꯔꯤꯅꯤ ꯅꯣꯏꯅ ꯑꯗꯨꯝ ꯄꯥꯈꯠꯂꯤꯗꯣꯅ ꯑꯃꯅ ꯍꯤꯟꯗꯤꯗ ꯍꯪꯉꯦ ꯑꯇꯪ ꯑꯩꯈꯣꯏ ꯍꯤꯟꯗꯤꯒꯗꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯇꯥꯃꯣ ꯀꯥꯟꯇꯅ ꯆꯣꯡꯊꯔꯦ ꯁꯤ ꯇꯧꯔꯤ ꯅꯣꯛꯇꯅ ꯃꯣꯏ ꯐꯣꯇꯣꯒ ꯅꯝꯃꯤꯟꯅꯗꯅ ꯈꯣꯠꯃꯤꯟꯅꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯈꯤ ꯑꯗꯩ ꯑꯃꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩ ꯚꯥꯟꯗꯅꯦ ꯑꯗꯨꯅ ꯍꯌꯦꯡ ꯀꯅꯥꯒꯤꯅꯣꯅ ꯗꯥꯛꯇꯔ ꯒꯣꯖꯦꯟ ꯑꯅ ꯑꯃ ꯂꯩ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯃꯥꯒꯤ ꯅꯝꯕꯁꯤꯗꯩꯗ ꯀꯤꯔꯣꯄꯇꯤꯅ ꯑꯃꯈꯛ ꯑꯥꯔꯇꯤꯁꯅꯤ ꯃꯥꯁꯨ ꯃꯥꯒ ꯍꯦꯛ ꯇꯣꯡꯃꯤꯟꯅꯔꯛꯄ ꯚꯥꯟꯁꯤꯗꯩꯗ ꯇꯥꯃꯣ ꯀꯥꯟꯇ ꯑꯣꯏ ꯀꯔꯤ ꯑꯣꯏꯁꯤ ꯃꯃꯥꯡꯗ ꯂꯣꯏ ꯃꯔꯤ ꯄꯥꯁ ꯇꯧꯔ ꯊꯧꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯁꯤꯌꯥꯄꯤꯟ ꯆꯦꯛ ꯇꯧꯔꯝꯕꯅꯤ ꯅꯨꯄꯤ ꯃꯌꯥꯝꯒ ꯇꯧꯔꯒ ꯅꯨꯄꯤ ꯁꯤꯌꯥꯄꯤꯟ ꯅꯨꯄꯤ ꯃꯌꯥꯝ ꯇꯧꯔꯒ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯑꯩꯅ ꯀꯩꯁꯨ ꯈꯟꯗꯕꯅꯤꯅ ꯃꯣꯏ ꯃꯌꯥꯝꯁꯨ ꯅꯣꯡꯃꯩ ꯌꯥꯎꯁꯤꯡ ꯂꯣꯏ ꯆꯠꯈ꯭ꯔꯕꯅꯤ ꯑꯩꯅ ꯑꯦꯁꯄꯥꯏꯔꯦꯗ ꯆꯠꯈ꯭ꯔꯦꯅ ꯇꯧꯔꯅ ꯑꯗꯨ ꯇꯧꯔꯦ ꯑꯗꯨ ꯃꯥꯁꯨ ꯐꯤ ꯇꯧ ꯂꯩꯔꯝꯃꯦ ꯑꯩ ꯃꯅꯤꯡꯁꯦ ꯀꯩꯗꯧꯔꯦ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯉꯁꯥꯏ ꯄꯥꯏꯕ 9mm
이 백실이 야오래다. 그래 나님이 플라스틱이 거 나님이 말이지. 가임나 때그 플라스틱이 바자들이 사무 먹고 맞다면 사무 먹공도 요래. 사무 먹공도 힐레이로 떠거든네. 이 하이게 안 떠래. 되지 거의 감아서 담고한테 찌레 먹공나. 제 놈이 야오기 바칼라만이다. 다이니 수 좀 파전에 사 또이 갔네 그 테터기 cái 왔더니 그 에도네 떠래. 아무 빠이 거더니 거더는 담고한테 나가. 담고한테 떠오르게 되는 떠. ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯑꯗꯒꯤ ꯑꯁꯣꯝ ꯌꯥꯏꯔꯤꯄꯣꯛꯇ ꯃꯩꯔꯤ ꯅꯝꯕꯁꯤꯗ ꯕꯝꯕꯨꯂꯥꯁꯤ ꯈꯔ ꯀꯥꯞꯄꯤ ꯀꯩꯔꯥꯎꯒꯤꯁꯤꯗꯅꯤ ꯀꯥꯞꯄꯁꯤꯗ ꯅꯣꯡꯃꯩ ꯃꯈꯣꯟ ꯇꯥꯕꯁꯤꯗ ꯑꯥꯔꯃꯤ ꯃꯌꯥꯝꯁꯤ ꯆꯪꯁꯤꯜꯂꯛꯏꯅꯦ ꯃꯈꯣꯡꯗ ꯁꯨꯝ ꯄꯦꯇ꯭ꯔꯣꯜ ꯂꯩꯔꯝꯕ ꯃꯌꯥꯝ ꯖꯣꯏ ꯖꯔ ꯆꯪꯉꯦ ꯃꯇꯝꯁꯤꯗ ꯑꯩꯁꯤ ꯃꯩꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯂꯤꯗꯔ ꯑꯃꯁꯨ ꯁꯥꯔꯤꯕ ꯑꯩꯁꯦ ꯑꯗ ꯀꯦꯃꯣꯐ꯭ꯂꯥꯛ ꯁꯨꯠꯅꯦ ꯑꯩꯁꯦ ꯑꯁ ꯑꯩ ꯆꯦꯟꯐꯝꯁꯨ ꯈꯪꯗꯦ ꯑꯩꯁꯦ ꯀꯩꯅꯣ ꯑꯗꯩ ꯃꯤ ꯃꯌꯥꯝ ꯌꯦꯡꯉꯦꯀꯣ ꯑꯩꯁꯤ ꯅꯨꯄꯤ ꯃꯌꯥꯝ ꯆꯪꯁꯤꯜꯂꯦꯕ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔ ꯑꯗꯩꯗꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯦꯁ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯔ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯌꯥꯝ ꯍꯦꯟꯅ ꯀꯩꯅꯣ ꯍꯔꯥꯁꯃꯦꯟ ꯄꯤꯔꯛꯄ ꯈꯣꯠꯂꯛꯄ ꯀꯩꯗꯧꯕꯗꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯌꯥꯎꯗꯦ ꯃꯇꯝꯗꯨ ꯐꯠꯇꯕꯅꯤꯅ ꯃꯗꯨꯒꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯐꯤꯂꯝ ꯑꯃ ꯅꯝꯕ ꯂꯣꯏꯔꯀꯥꯟꯗ ꯁꯦꯟꯁꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯕꯅ ꯑꯃꯈꯛ ꯂꯩ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯂꯝꯗꯝꯁꯤꯗꯁꯨ ꯁꯦꯟꯁꯔ ꯌꯥꯎꯗꯅ ꯐꯤꯂꯝ ꯀꯥꯞꯁꯜꯂꯝꯃꯦ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯁꯜꯂꯝꯃꯦ ꯕꯣꯔꯗ ꯑꯗꯨ ꯇꯧꯔꯝꯃꯦꯒ ꯍꯥꯏꯕꯒꯤ ꯁꯨꯝ ꯇꯧꯅꯕꯒ ꯂꯩꯈꯤ ꯃꯗꯨꯅ ꯇꯣꯛꯈ꯭ꯔꯀꯥꯟꯗ ꯁꯦꯟꯁꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯁꯤ ꯀꯔꯤꯅꯣ ꯑꯗꯨ ꯃꯁꯤ ꯀꯃꯥꯏꯅ ꯂꯧꯕꯅꯣ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯃꯁꯤꯒꯤ ꯃꯌꯥꯝꯗꯒ ꯁꯨꯝ ꯁꯦꯟꯁꯔꯁꯤ ꯀꯩꯅꯣꯅꯤ ꯃꯁꯤ ꯈꯪꯒꯗꯧꯅꯤ ꯃꯁꯤ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯔꯗꯤ ꯁꯦꯟꯁꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯕꯗ ꯀꯔꯤ ꯀꯔꯤ ꯆꯪꯉꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯔꯗ ꯑꯣꯐ ꯐꯤꯂꯝ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁꯤ ꯂꯧꯗꯕ ꯌꯥꯗꯦꯕ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯆꯂꯥꯏꯒꯗꯧꯔꯤꯕ ꯄꯣꯠ ꯑꯃꯈꯛꯅꯤꯅ ꯃꯗꯨꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯕꯥꯏꯂꯣꯗ ꯀꯔꯤꯗ ꯃꯥꯒꯤ ꯖꯨꯔꯤ ꯃꯌꯥꯝꯅ ꯌꯦꯡꯀꯥꯟꯗ ꯌꯦꯡꯕ ꯍꯥꯞꯄ ꯌꯥꯕ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤꯁꯦ ꯃꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯚꯥꯏꯑꯣꯂꯦꯠ ꯑꯣꯏꯅ ꯐꯨꯕ ꯑꯗꯒꯤ ꯊꯥꯡ ꯖꯥꯛ ꯂꯥꯎꯅ ꯍꯦꯛ ꯊꯤꯟꯕꯒꯨꯝꯕ ꯑꯗ ꯃꯤꯅ ꯍꯥꯏꯔꯛꯀꯅꯤ ꯍꯤꯟꯗꯤꯗꯁꯨ ꯑꯗꯨꯝ ꯌꯥꯎꯏꯅ ꯑꯗꯒꯤ ꯏꯪꯂꯤꯁꯇꯁꯨ ꯃꯉ ꯀꯛꯄꯒ ꯌꯥꯎꯏꯅ ꯃꯣꯏꯗꯤ ꯌꯥꯎꯕꯅꯤ ꯌꯥꯎꯖꯕꯅꯤ ꯍꯤꯟꯗꯤꯗꯤ ꯌꯥꯎꯕꯅꯤ ꯌꯥꯎꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯤꯡꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯌꯥꯎꯕ ꯌꯥꯗꯦ ꯃꯤ ꯑꯃ ꯍꯦꯛ ꯃꯒꯪꯗ ꯀꯛꯄꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯨ ꯂꯩꯔꯀꯥꯟꯗ ꯁꯦꯟꯁꯔ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯂꯧꯒꯗꯧꯅꯤ ꯁꯦꯟꯁꯔ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯄꯥꯏꯔꯀꯥꯟꯗ ꯗꯤ ꯁꯤꯅ ꯑꯌꯥꯕ ꯄꯤꯔꯒ ꯏꯝꯐꯥꯜ ꯁꯣꯍꯣꯔꯗ ꯑꯃꯗꯤ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯀꯔꯤꯗ ꯇꯧꯒꯗꯧꯅꯦꯕ ꯃꯗꯨ ꯅꯠꯇꯕꯗ ꯁꯨꯝ ꯀꯥꯟꯊꯣꯛꯑꯒ ꯁꯨꯝ ꯁꯝ ꯀꯅꯥꯒꯨꯝꯕ ꯑꯦꯛꯁ ꯋꯥꯏ ꯖꯦꯠ ꯑꯩꯈꯣꯏ ꯁꯦꯟꯁꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯌꯥꯎꯗꯅ ꯁꯨꯝ ꯇꯧꯕ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯑꯍꯥꯟꯕꯗꯗꯤ ꯀꯜꯀꯇꯥꯗꯒꯤ ꯂꯧꯔꯝꯃꯤ ꯀꯜꯀꯇꯥꯗꯒꯤ ꯂꯧꯔꯝꯕ ꯁꯤꯜꯂꯨꯔꯛꯀꯤ ꯃꯇꯝꯗ ꯀꯜꯀꯇꯥ ꯂꯧꯔꯦ ꯑꯗꯨꯒ ꯗꯤꯖꯤꯇꯦꯜꯒꯤ ꯃꯇꯝꯗꯅ ꯃꯣꯏꯅ ꯗꯤꯖꯤꯇꯦꯜꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯒꯧꯍꯥꯇꯤꯗ ꯑꯃ ꯍꯥꯡꯕꯤꯔꯦ ꯃꯣꯏ ꯑꯥꯗꯒꯤ ꯂꯥꯛꯑꯒ ꯒꯧꯍꯥꯇꯤꯗꯒꯤ ꯆꯤꯌꯥꯔꯃꯦꯟꯗꯨ ꯑꯥꯗꯒꯤ ꯂꯥꯛꯑꯒ ꯒꯧꯍꯥꯇꯤꯗ ꯅꯣꯡꯃꯒꯨꯝ ꯐꯝꯕꯤꯔꯒ ꯃꯗꯨ ꯃꯥ ꯂꯥꯛꯀꯗꯧꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯀꯤ ꯃꯌꯥꯝꯁꯤ ꯁꯕꯃꯤꯠ ꯇꯧꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯔꯒ ꯄ꯭ꯔꯤꯚ꯭ꯌꯨꯒꯨꯝꯕꯁꯦ ꯃꯣꯏꯗ ꯐꯤꯂꯝꯁꯦ ꯑꯃꯨꯛ ꯄ꯭ꯔꯤꯚ꯭ꯌꯨ ꯇꯧꯔꯤꯅꯤ ꯄ꯭ꯔꯤꯚ꯭ꯌꯨ ꯇꯧꯔꯒ ꯃꯣꯏꯅ ꯁꯤ ꯀꯛꯎ ꯁꯤ ꯀꯛꯀꯅꯨ ꯍꯥꯏꯕꯗꯣ ꯃꯦꯒꯤꯗꯤ ꯀꯛꯀꯅꯨ ꯍꯥꯏꯕꯁꯤ ꯀꯛꯇ꯭ꯔꯗꯤ ꯇꯧꯕ ꯌꯥꯗꯦ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯁꯤ ꯆꯦꯛꯁꯤꯟꯕꯤꯗꯕꯒꯤ ꯇꯧꯕꯅꯤ ꯆꯦꯛꯁꯤꯜꯂꯒꯗꯤ ꯃꯥꯒꯤ ꯂꯣ ꯂꯩ ꯍꯥꯏꯗꯤ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯒꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯖꯦꯟꯗ ꯀꯔꯤꯗ ꯂꯩꯕꯒꯤ ꯄꯣꯠ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯚ꯭ꯌꯨ ꯇꯧꯕꯗ ꯑꯩꯅ ꯁꯦ 2 hours 10 minutes ꯑꯩꯅ ꯊꯥꯖꯤꯟꯕꯁꯤ ꯆꯦꯗꯅ 2 hours 10 minutes ꯊꯥꯖꯤꯜꯂꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯩꯅ ꯀꯥꯞꯄꯗꯅ 2 hours 30 minutesꯀꯤ ꯐꯤꯂꯝ ꯑꯃ ꯀꯥꯞꯄꯣ ꯑꯗꯨꯗꯤ ꯒꯦꯞ ꯑꯃ ꯂꯩꯇ꯭ꯔꯥ ꯃꯤꯅꯤꯠ 10ꯒꯤ ꯁꯤꯟ ꯃꯌꯥꯝꯗꯨ ꯑꯣꯞ ꯁꯤꯟ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯝꯃꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯗꯕ ꯃꯤ ꯁꯣꯛꯄ ꯌꯥꯕ ꯁꯤꯟ ꯃꯌꯥꯝ ꯍꯥꯞꯄ ꯌꯥꯏ ꯑꯣꯏꯔꯝꯃꯅꯤ ꯀꯥꯏꯅ ꯑꯗꯨꯒ ꯌꯥꯝꯅ ꯇꯁꯦꯡꯕꯗꯤ ꯐꯤꯂꯝꯁꯤ ꯇꯧꯕ ꯃꯇꯝꯗ ꯃꯥꯏ ꯃꯤꯅꯤꯠ ꯀꯌꯥ ꯁꯥꯡꯉꯤ ꯀꯩꯗꯧꯋꯦꯁꯤ ꯍꯣꯟꯒꯤ ꯒꯦꯁꯁꯤ ꯊꯦꯠꯀꯗꯧꯅꯦꯕ ꯑꯁꯦꯡꯕꯗꯤ ꯃꯥꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯀꯅꯥ ꯀꯅꯥ ꯖꯨꯔꯤ ꯑꯣꯏ ꯀꯅꯥ ꯀꯅꯥ ꯁꯣꯏ ꯇꯧꯔꯛꯏ ꯃꯤꯅꯤꯠ ꯀꯌꯥ ꯁꯥꯡꯕꯅꯣ ꯀꯩꯗꯧꯕꯅꯣꯁꯦ ꯃꯁꯤ ꯊꯦꯠꯅꯕꯅꯤ ꯑꯗꯣ ꯁꯨꯝ ꯁꯝꯖꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯃꯗꯨ ꯃꯁꯤꯅ ꯐꯤꯂꯝ ꯍꯧꯔꯛꯄꯗꯒ ꯑꯩꯈꯣꯏꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯕꯒꯤꯗꯣ ꯍꯥꯏꯗꯤ ꯃꯁꯤ ꯄꯥꯕ꯭ꯂꯤꯛꯇ ꯎꯠꯄ ꯌꯥꯔꯦ ꯍꯥꯏꯗꯤ ꯄꯥꯕ꯭ꯂꯤꯛ ꯑꯣꯏꯔꯁꯨ ꯅꯣꯔꯠ ꯏꯁꯇ ꯔꯤꯖꯅꯦꯜꯒꯤꯗ ꯁꯤꯐꯥꯎꯕ ꯇꯧꯕ ꯌꯥꯔꯦ ꯇꯧꯕ ꯌꯥꯕ ꯍꯥꯏꯕ ꯑꯦꯔꯤꯌꯥꯗꯣ ꯑꯗꯨꯐꯥꯎꯗꯤ ꯇꯧꯕ ꯌꯥꯔꯦ ꯃꯗꯨꯅ ꯁꯥꯔꯇꯤꯐꯥꯏꯠ ꯇꯧꯔꯕ ꯄꯣꯠ ꯑꯃꯅꯤ ꯑꯗ ꯃꯁꯤ ꯑꯦ ꯑꯦꯗꯜꯠ ꯌꯨꯅꯤꯚꯔꯁꯦꯜ ꯀꯥꯏꯅ ꯑꯦꯒꯤ ꯒ꯭ꯔꯨꯞꯇ ꯆꯤꯡꯒꯗꯤ ꯑꯦꯗꯜꯠ ꯆꯤꯡꯈ꯭ꯔꯒꯗꯤ ꯃꯁꯤ ꯐꯦꯁꯇꯤꯚꯦꯜꯗꯒ ꯌꯥꯎꯕꯗ ꯀꯔꯄꯦꯔꯥꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯃꯁꯤ ꯀꯩꯅꯣꯅꯦ ꯌꯥꯎꯕ ꯌꯥꯕ ꯌꯥꯗꯕꯩꯗꯤ ꯀꯔꯤꯝꯇ ꯂꯩꯇꯦ ꯂꯩꯇꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯑꯗꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯀꯗꯥꯏꯐꯥꯎ ꯄꯤꯒꯦ ꯍꯥꯏꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯎꯠꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯜꯒꯤ ꯁꯤꯟ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯍꯥꯞꯄ ꯌꯥꯗꯕ ꯑꯗꯒꯤ ꯍꯥꯞꯅꯤꯡꯉꯦꯅ ꯑꯦꯛꯁꯟꯒꯤ ꯁꯤꯟ ꯀꯠ ꯃꯌꯥꯝꯁꯦ ꯃꯈꯣꯡ ꯇꯠꯄ ꯃꯈꯨꯠ ꯇꯠꯄ ꯍꯧꯖꯤꯛ ꯄꯨꯛꯇꯣꯛ ꯇꯧꯅꯕ ꯌꯥꯎꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯧꯔꯒꯗꯤ ꯃꯗꯨ ꯌꯥꯗ꯭ꯔꯦ ꯔꯤꯖꯜꯠ ꯆꯥꯒꯗꯧꯅꯦꯕ ꯃꯈꯣꯡ ꯀꯛꯏꯁꯤ ꯀꯩꯗꯧꯕꯩ ꯀꯛꯏꯅꯣ ꯁꯤ ꯔꯤꯖꯜ ꯃꯔꯝ ꯆꯥꯒꯗꯧꯅꯤ
churup thai si di jan za rong churup thak pa yu thak pa lei hek pa adi angang phu ba angang thang thin ba angau bi phu ba mami tang bi phu ba je disable sing phu bi ba sai adu ma sa ma ta ut pe ya de mane hojik loi thingre adu ut adu phu ba gi sin mane har ga su madu technique ta camera da amadi sound the effect ta ko visual loin ut pa du di madu sat na thi masi yam chume ngasi ojaling sembirak tam masi khangan biri se the film gi pangnam da namba ya da ba rule sigum me am lei ha se akhoni camera leire mi leire paisa khar leire come on film nam se du na ti manung da chanari ba rule lama la leire masi gum sing se adu ja matang smaina ba khoi celluloid lak padi gi digital lak re digital sim lak padi gi ja oja gi director oin ya na khun ma bi ba film se kai film no ja ai si parin thagi ngobli sin ne 파린 타게 ngawolin yamna sodum phajakiba haitare aduga digital gi matam da haitare mo yamna phajakiba film amane ojana direction pi gi film se masing se kya mo chorokpa smasi sap sabati ai ningsing dre haitare adu 35 kumba adu mani surum pati mati yorong gero odai marakta aja hojikti masi kari kari atopa project ka dilai biribra anongba film amani ai mung bangsing haitare mo nang liep khibe yaroi nang nungai teng tau no hojik skip amani kitang nei na ba ai mana sagat pa khwa dilai du sap saba sung kan de hauni ba kana du di kana tau thoidokpa inkhalak liba sing haijaba tare mokoi da sigum gi lines daga lakpa sing da ojana kari haitare khajik tang mokoi daga puning thogot pa yaba masi matang da khajik tang ojai oiba mot matem tang thambiu masi masana pa ba haibam potam khak yauri masi so business so kainoina sang agati madu tung koina artist oi biaro da bai potam le ba IT mama da ai bike le biu hai bi mo tai album nambiu ga na album du man namaga jasma gi girlfriend hai gadra du na minna ba na trang girlfriend du gi maga romance affair du wari number gum ba dom da oi chat pa adom sai khuina di album namaga so artist ni sa sing nau sing tholei to artist ni luxury ba sama di artist si wa khan du di leiti ba poto madugum ba poto ai ta hon janing de aduna artist o gi hair ne sang ke na khalla di ozaguru thangsi ga sin nai ba ko adi maruina ai khu theater si am to ninge theater gumba da kai mahana kai no ma tawr ga sang pasina matang tambi ba khara lai ba kai do wai hai ba ta madubang na eta loini lu na khanjan ba kai do budi na ta ba aduna kai tang ai hero do na huji laiba leading role lawriba heroine jumai ne ta phong na sang padudi madudi yaro madudi star haibam su laini aduga honna ba me be honna ba ma yam honna na ngani sang ai myam se heta sanga ga myam na manipur praja na ri public ne ta dak rom khang ga dong te honna ba du kari do honna ga ge do adum lakpiu session tok jage aduga taksiga si naiba adugo zaguru masa khangba adagi aini tawdori bisi karino adagi like su number 1 tha daba aitare ateta tawri ni la tawri sumang la tawri hai do education su yaw yaw do si masi yarakta ba ma laiye hauji matam da di laila su tambai si masu yang pan san po tam da ba si yang pan leitre haijari ba aduna yari gi di ai education ji su khara dum yawan ni la matam da hona ga dong ni hona ba si di hauji ti art kim phomam je hauji ti sound le de bai ning na do no ai di cultural university la adagi durdasan leire durdasan ni district wise ri hang ka do ni hauji se ai samang ji wangang jari ba diamond branch samani radio gi district wise ji radio gi su mai hangdor ka do re ha ba staff lor ka do ni artist lor ka do ni punam lor ka do ni andno college university da ko jagoi gi master hang mai gi doctorate to we are ke do we are masi loin college me am ji loin hang ka do ni matam jang be ai matam do be ai oi de be hang di hang ka do ni no di shoidar la ka do si to mo tam like sang mi certificate sang ne sumne masai on do ya do le aduna po si serious loin sum to hon ni mai tungi kya su sem no ai na ba na sum haijini mani theater da kari da su jaguru sing da su khara dum thana bi ba adu phajana thabaga ma exam mai tha ge di like pa de like thamak te adu mai na adu bi ba di sang pani na
mani adu khara hogal pirak ke sing no so mo jai manak ta lap ka khara khangbi ning ba thengna jar pani na adu share to je ge ja hoina so hai bi ba sing mo sia phasai maram di pangtau to tongsan ba sina po chi sidrang na bagi maram moire market morom pik pane adi ti akoi ge cinema hall gi kano selection ta bane adu so mayam ka pam du ji handare ina ba se handare pagi sing mo mangjar ko jina film si lambi se sidara ka hai bagi adu mami pai ba ma lei ba marak asidani adu ga matam amada sumaina to na celluloid ki mafam kalami ba du maning thau ma khalamani odi akoi ge mat using ka akoi matam sidana mo director oina leibiri adu ga sida akoi ge oja sida sigum wafam si yamna mamal yamla wafam khara radio si gi kuthang da koina kanghan jaba adu ga radio si da ja akoi gi mathau hai jaba tare mahausa de gi lerak pari bi sei sing adagi drama oiro kari oiro mang ki ga dorba mayamna di thoina tabiru draba leidi lei khangraga even lei khang da bo phawa hai jaba tare radio na ga koina smaina preserve to ba archives ki na to go do ba thongdang am radio na ga lorei ba thongdang si do sai mod kari le ha ga asamasidi aidi yamna yam 타겟선닝이 아이 팀지부수 아이 타겟선닝이 아도가 아이 거기 비주얼 나그 우버 각기 와나다 봐 거기 따버기 그녀시 얌나 거기 뮤베다 비버 메시스 이 뮤베다 거기 까라이 용하이데 핫 요바이타리니 마시기 포트 awareness 아디기 거기세 아이디 닥터기 바스목도 오해서고 인터테인먼트 기목도 오해서 아디기 아이네 박흥원이 나오링에 다 마담도 되고이나 다게 비세이마 레도는가 답이력바 마두가 따버니 미투 아둠 누가이 그래네 와글세 아이디 아모시 무시 좀 레이그레 좀 타이니기 마양마시 거기 아리바 셉터 마양마시 제나시 마다와다와다와다 거 박도록더라고 얌 누가이바 그도바마 오해도 그 som다면게수 둥고이는 분시바 상바 해네 박속 작속더나 얌해나 얌산 라나 세 마tam기 프라마노냐 하이르바다 레프로시데 레프로시데 시 카바다 가이게다 각 야오번나더나 프라마니고 이 하지 가리누 강들지 호레 레도드 칸나네냐보다 여비역바 레프로시시 스마이터 위라이나니 나디는 숙텔레나시 스마이터 위에 레프로시세 디 월 인바이런먼트 가이네 라이드나 봄냠시기 뭉기가 와 아이디 마시 각기와한테보다 산업의 강대 되기 히달랑 탁기 강대 걸자기 강대 아마 강대 마땅마땅 위토이바 되기 세 드라마기 땅대 강대 무슬림이 나오기 트라이벌이 나오기 메테이즘 삿바 강국이 힌두 삿바 강국이 나이나라 이바 마기 만웅기 소리 외수 크리스마스다 아디기 이따 가리다 마기 나이나라 이바 마기 개놈이함시 마시 아무하는 나이나드나 아이코이다 개놈 비버 방이제 마시 이데도지 얌 타겟선닝이 아도 마시 나타바 토포 우파이기 개수 레이터번디 아이기 모타디 샘 케이블 TV XYZ 동네리버시 마시 야우디 하브디 나테 나이나바 아도 마시기 내냐면서 기타 뭐 같더라. 비주얼 그놈시더디 아도나 레디오이 프로그램이더디 마시 누기 마틱다위 아도가 아리 버싱시 양 비잡다위 아무 타비를 뻗게도 보시 양 분시 농올리 강데 나하고 있더니 에세 삼나 담고 쇼간 베기니 이사이도마 코이네 토이다 다져 마tam다 오자다 간다 마tam 누기 그노 술르니 마tam 누기 슈팅자 기바게도 기바 사실 시나스 에 마tam 살라살라살라 박도록 봐 아저기 아니 고기 필름이 왕왕 나더라서 마tam들다 kainung kongok pada matam tu dah angau ringai matam dekat sekolah pagi matam mai stage ni thana lagi ni semua awon masih lagi ni na semua awon masih lagi ni isai desu ta bagi ngasai angau ringai isai ni ko kaina adi as masih ni aku ni thai ni semang ni la borapur ke semang la yang sepada lila luar pada kong isai ni ko sih je kaina hai ba 아이고 마약다 그 하우는 공바 아디 개도바 아디 라이라위 막 곤 것이 거기 농람다이가 따락바 육시바 개도바 라이라위 곤 이런 거 타락바다 그래도 행정 보고 아주 매암시나 거기 와큰 나하고 독바 거기 릴렉스 도바 아이 거기 프리유 하이타르니 마시 미시데스 파롱머니도 아이 사마디 넘버 1 폭제데 마시 야 농아이죠자 어다 거기 따고 미오이브나 힝바이스 닝싱바이바 마시 아테이 폴럼 싱글 랍나바 야다 부금 닝싱바이바시 닝싱바 하이바시나 아이기 이마보 이네 닝싱바 아시나 아이기 마룹니 아시나 아이기니 마시나 거기 챵나비니 마시디기 마시나 거기 다르마니 마시디에 두 토고 야데 소마이 토부시나 파이 닝싱바 하이바시나 마얌스 로이나 불라간다니 닝싱바시 야우도 디야로되니 아마나 땅깍땅깍
ꯅꯤꯡꯁꯤꯡ ꯍꯟꯅꯕꯒꯤ ꯃꯔꯝꯁꯦ ꯔꯦꯗꯤꯑꯣꯅ ꯄꯤ ꯍꯥꯏꯕꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯥꯕꯤꯔꯤꯕ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯗꯒꯤ ꯋꯥꯍꯪꯗꯤ ꯃꯌꯥꯝ ꯍꯪꯕꯤꯔꯛꯄ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯑꯁ ꯀꯩ ꯀꯩꯅꯣ ꯈꯔ ꯍꯪꯖꯒꯦ ꯍꯥꯟꯅ ꯃꯗꯨꯒꯤ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃꯈꯛ ꯂꯩꯖꯩ ꯇꯦꯟꯇꯛꯅ ꯃꯤꯑꯣꯏ ꯑꯃꯅꯤ ꯂꯧꯈꯠꯆꯒꯦ ꯈꯪꯖꯅꯤꯡꯕꯗꯤ ꯐꯤꯜꯝꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯈꯤꯕ ꯃꯤꯀꯨꯞ ꯑꯃꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯑꯗꯨꯒ ꯄꯥꯝꯖꯕ ꯐꯤꯜꯝꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪꯒ ꯇꯧꯕꯤꯔꯝꯃꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯀꯛꯆꯤꯡꯗꯒꯤ ꯔꯣꯁꯅꯤ ꯑꯅ ꯀꯛꯆꯤꯡꯗꯒꯤ ꯊꯥꯕꯤꯔꯛꯄꯅꯤ ꯈꯨꯗꯣꯡ ꯆꯥꯗꯣꯔꯤꯕ꯭ꯔꯥ ꯈꯣꯠꯇꯣꯔꯤꯕ꯭ꯔꯥ ꯑꯣꯖꯥꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯒ ꯑꯃ ꯑꯗꯨꯝ ꯀꯩꯅꯣ ꯊꯧꯒꯟ ꯇꯧꯖꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯗꯥꯏꯂꯣꯛꯇꯨꯗꯤ ꯍꯣꯏ ꯀꯨꯏꯔꯕꯅꯤꯅ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦ ꯍꯣꯏ ꯗꯥꯏꯂꯣꯛꯀꯤꯗꯤ ꯑꯗꯣ ꯅꯨꯡꯉꯥꯏꯈꯤꯕ ꯋꯥꯕꯗꯨ ꯈꯤꯇꯪ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯍꯣꯏ ꯍꯥꯏꯕꯤꯌꯨꯗ ꯅꯨꯡꯉꯥꯏꯈꯤꯕꯁꯤ ꯑꯩꯅ ꯑꯩꯒꯤ ꯀꯨꯝꯕꯤꯔꯩ ꯐꯤꯂꯝ ꯔꯤꯂꯤꯁ ꯇꯧꯕ ꯅꯨꯡꯉꯥꯏꯕꯗꯤ ꯑꯦꯁꯥꯏꯟꯃꯦꯟ ꯐꯪꯉꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯃꯔꯝꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯗꯣ ꯉꯁꯥꯏ ꯀꯨꯝꯒꯗꯣꯔꯦ ꯍꯥꯏꯕꯁꯤ ꯇꯥꯕꯁꯤꯗꯩꯗ ꯇꯤ ꯖꯤ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯩ ꯀꯣꯂꯦꯖ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯁꯤ ꯑꯩ ꯌꯦꯡꯕ ꯂꯥꯛꯑꯦ ꯌꯨꯝꯁꯤꯗꯩꯗ ꯀꯨꯝꯗ꯭ꯔꯤꯉꯩꯗꯅꯤꯀꯣ ꯍꯥꯏꯔꯤꯁꯤ ꯑꯩ ꯌꯨꯝ ꯅꯝꯅ ꯀꯥꯏꯗꯩꯅ ꯀꯩꯁꯥꯝꯄꯥꯠꯐꯥꯎꯁꯦ ꯑꯩꯅ ꯔꯤꯛꯁꯣꯗ ꯅꯠꯇ꯭ꯔꯒ ꯁꯥꯏꯀꯜꯗ ꯆꯠꯇꯣꯏꯅꯤ ꯃꯁꯤꯗ ꯀꯩꯁꯥꯝꯄꯥꯠꯁꯤ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯉꯥꯏꯔꯒ ꯂꯩꯔꯝꯗꯣꯏꯅꯤ ꯃꯇꯝꯗ ꯑꯣꯛꯇꯣꯒ꯭ꯔꯥꯐ ꯀꯥꯏꯁꯦ ꯈꯔ ꯈꯔꯗꯤ ꯆꯠꯅꯔꯦ ꯆꯦꯔꯒ ꯇꯧꯔꯒ ꯇꯧꯔꯒ ꯕꯣꯏ ꯑꯃꯒ ꯄꯤꯔꯛꯀꯅꯤ ꯃꯣꯏꯅ ꯑꯗ ꯐꯣꯇꯣꯁꯦ ꯑꯩꯒꯤ ꯐꯣꯇꯣꯁꯦ ꯅꯞꯄꯒ ꯏꯕꯤ ꯑꯃ ꯗꯤꯖꯥꯏꯟ ꯑꯃꯅꯤ ꯑꯣꯇꯣꯒ꯭ꯔꯥꯐ ꯍꯥꯏꯔꯒ ꯑꯗꯨꯝꯕꯒꯁꯤ ꯇꯧꯔꯛꯏ ꯑꯗꯨꯃꯥꯏꯅ ꯄꯣꯠꯁꯤ ꯈꯔ ꯈꯔ ꯁꯨꯝ ꯇꯧꯔꯛꯑꯦ ꯃꯗꯨꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯄꯨꯟꯁꯤꯒꯤ ꯊꯦꯡꯅꯕ ꯃꯊꯦꯜ ꯑꯃꯅꯤ ꯑꯗꯨꯒ ꯍꯦꯛ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯤ ꯑꯩꯒꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯁꯤ ꯚꯤꯗꯤꯑꯣꯒꯤ ꯀꯔꯤꯒꯤ ꯃꯣꯕꯥꯏꯜꯒꯤ ꯈꯨꯗꯛꯇ ꯌꯦꯡꯕ ꯌꯥꯕ ꯀꯩꯗꯧꯕ ꯑꯗꯨꯝꯕꯒꯤ ꯑꯗꯩ ꯀꯂꯔ ꯐꯣꯇꯣꯃꯛꯇꯕꯨ ꯁꯔꯃ ꯁ꯭ꯇꯨꯗꯤꯑꯣꯅ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯄꯤꯔꯒ ꯑꯃꯨꯛ ꯗꯦꯜꯂꯤꯗꯒ ꯊꯥꯔꯒ ꯊꯪꯈꯥꯏ ꯑꯃꯨꯛꯀ ꯆꯪꯉꯒ ꯇꯧꯔꯒ ꯌꯥꯝꯅ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯆꯪꯕ ꯃꯇꯝꯗꯨꯒꯤ ꯆꯪꯕ ꯀꯂꯔ ꯐꯣꯇꯣ ꯉꯥꯛꯇ ꯌꯦꯡꯖꯒꯦꯕꯨ ꯇꯧꯕ ꯄꯦꯔꯣꯠꯁꯤꯗꯩꯗ ꯑꯩꯒꯤ ꯔꯤꯂꯤꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯁꯛꯐꯝ ꯎꯖꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯇꯨꯡ ꯃꯥꯡ ꯌꯦꯅꯥ ꯑꯣꯏꯅ ꯑꯩꯅ ꯀꯞꯄ ꯂꯥꯎꯕ ꯌꯦꯡꯕ ꯐꯪꯕꯁꯤꯒꯤ ꯅꯨꯡꯉꯥꯏꯖꯕꯁꯦ ꯃꯁꯤꯗ ꯑꯩꯅ ꯌꯥꯝ ꯑꯄꯦꯟꯕ ꯑꯃ ꯑꯩꯒꯤ ꯑꯣꯏꯅꯅꯤꯀꯣ ꯉꯁꯥꯏ ꯀꯩꯅꯣꯗꯨ ꯅꯠꯇꯕ ꯐꯤꯂꯝꯒꯤ ꯀꯩꯅꯣꯗꯨꯒꯤꯗꯩ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑꯒ ꯑꯩꯒꯤ ꯁꯛꯐꯝꯁꯦ ꯑꯩꯅ ꯌꯦꯡꯖꯕ ꯐꯪꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯩꯉꯣꯟꯗ ꯐꯥꯎꯈꯤꯕꯁꯦ ꯃꯁꯤꯃ ꯑꯩ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯑꯩ ꯂꯧꯖꯒꯦ ꯑꯗꯨꯒ ꯑꯋꯥꯕꯗ ꯍꯥꯏꯔꯒ ꯌꯥꯝꯈ꯭ꯔꯦ ꯑꯗꯣ ꯑꯃꯈꯛꯇꯪ ꯑꯩ ꯁꯛꯀꯠꯂꯒ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯤꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯃꯈꯛꯇꯪ ꯆꯠꯀꯠꯂꯕꯗ ꯑꯩꯈꯣꯏꯒꯤ ꯀꯣꯝꯕꯤꯔꯩꯗ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤꯝꯄꯥꯟꯗ ꯀꯦꯃꯦꯔꯥꯁꯤ ꯊꯥꯔꯒ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤꯝꯄꯥꯟꯒꯤ ꯏꯁꯤꯡꯁꯤ ꯇꯥꯔꯀꯥꯟꯗ ꯌꯥꯝ ꯐꯖꯕ ꯁꯣꯠ ꯑꯃ ꯂꯩ ꯑꯗ ꯑꯩꯁꯤꯅ ꯃꯇꯝꯁꯤꯗ ꯑꯩꯁꯤ ꯌꯥꯝꯅ ꯆꯍꯤ ꯃꯇꯝꯗꯨꯗ 13 ꯍꯥꯏꯇꯥꯔꯦ ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯂꯣꯏꯗꯉꯥꯏ ꯌꯥꯝꯁꯨ ꯅꯧꯔꯦ ꯑꯩꯁꯤ ꯑꯍꯜ ꯍꯅꯨꯕ ꯑꯃ ꯁꯥꯏ ꯆꯩꯔꯥꯎꯕꯒꯤ ꯆꯥꯛ ꯊꯥꯗꯣꯛꯄꯒꯤ ꯈꯨꯜꯂꯒ ꯆꯥꯕꯒꯤ ꯀꯩꯅꯣꯝꯈꯛ ꯁꯤꯟꯗꯨꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯋꯦꯕ ꯃꯗꯨꯒꯤ ꯁꯤꯟꯁꯤ ꯅꯝꯕ ꯂꯣꯏꯍꯧꯗꯕ ꯑꯗꯨꯗ ꯑꯩꯒꯤ ꯃꯦꯀꯞꯁꯦ ꯍꯦꯛꯇ ꯊꯥ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯒꯤ ꯑꯦꯔꯦꯟꯖ ꯇꯧꯗꯅ ꯁꯤ ꯇꯧꯕ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯣꯅꯣꯖꯤꯠꯅ ꯇꯧꯕꯤ ꯃꯦꯀꯞꯁꯦ ꯃꯥ ꯃꯁꯥ ꯂꯩꯔꯤ ꯑꯗ ꯃꯥꯅ ꯃꯦꯀꯞꯁꯦ ꯊꯥꯗꯣꯛꯄꯁꯦ ꯌꯥꯝ ꯀꯨꯏꯅ ꯆꯪꯕ ꯑꯩꯒꯤ ꯃꯦꯀꯞꯁꯦ ꯆꯤꯝꯕꯥꯟꯁꯨ ꯁ꯭ꯋꯥꯏꯐꯥꯎꯁꯦ ꯂꯣꯏ ꯅꯞꯁꯪꯉꯤ ꯈꯤꯇꯪꯈꯛ ꯁ꯭ꯋꯥꯏꯁꯤꯗ ꯈꯤꯇꯪ ꯀꯥꯕ ꯑꯃꯈꯛ ꯇꯧꯕ ꯑꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯅꯝꯗꯣꯔꯤꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯅ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪ ꯉꯁꯤꯗꯤ ꯆꯥꯔꯥ ꯍꯦꯜꯂꯣ ꯏꯄꯥ ꯍꯌꯦꯡ ꯉꯥ ꯂꯩꯒꯦ ꯆꯥꯒꯦ ꯑꯗꯨ ꯅꯪ ꯉꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯄꯥꯕꯨꯡ ꯅꯣꯡꯈꯛ ꯆꯔꯥ ꯍꯦꯟꯕ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯀꯞꯁꯨ ꯇꯧꯁꯜꯂꯒ ꯉꯁꯥꯏ ꯌꯥꯎꯟꯕꯁꯨ ꯌꯥꯗ ꯀꯩꯅꯣ ꯌꯥꯗ ꯑꯗꯒꯤ ꯇꯨꯝꯗ꯭ꯔꯁꯨ ꯍꯌꯦꯡ ꯁꯨꯇꯤꯡ ꯂꯩꯕꯅꯤꯅ ꯌꯥꯝ ꯋꯥꯒꯗꯧꯕ ꯑꯗꯣ ꯁꯪꯒꯣꯝ ꯒꯤꯂꯥꯁ ꯑꯃꯈꯛ ꯄꯨꯊꯣꯔꯛꯑꯦ ꯃꯥꯅ ꯁꯪꯒꯣꯝꯁꯤꯗꯤ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯌꯥꯁꯤ ꯀꯥꯈꯠ ꯌꯥꯗ꯭ꯔꯕꯅꯤ ꯁꯤꯐꯧꯁꯤ ꯑꯍꯟ ꯑꯣꯏꯕꯒꯤ ꯁꯤ ꯂꯣꯏꯅ ꯅꯞꯁꯟꯈ꯭ꯔꯕꯅꯦꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯥꯔꯗꯤ ꯑꯩ ꯏꯃꯥꯟꯅꯕ ꯃꯔꯨꯞꯁꯤꯡ ꯂꯩ ꯃꯣꯏꯅ ꯚꯥꯏ ꯒ꯭ꯂꯨꯀꯣꯁ 4 ꯂꯩ ꯑꯗꯨꯝ ꯇꯧꯔ ꯆꯤꯡꯒꯦꯔꯥ ꯍꯥꯏꯅ ꯇꯧꯔ ꯑꯩꯅ ꯃꯤ ꯇꯤꯚꯤ ꯊꯨꯡꯕꯒꯤ ꯑꯣꯏꯔꯝꯗꯅ ꯍꯥꯏꯅ ꯇꯧꯔꯦ ꯅꯠꯇꯦ ꯑꯐꯕꯅꯦ ꯐꯖꯅ ꯇꯦꯡꯊꯣꯛꯑꯒ ꯁꯥꯄꯣꯔꯒ ꯇꯦꯡꯊꯣꯛꯑ ꯇꯧꯔꯒ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯨꯀꯣꯁ ꯀꯥꯞꯄꯒꯤ ꯊꯥꯏꯅꯒꯤ ꯑꯃ ꯂꯩꯕ 4ꯗꯣ ꯑꯗꯨ ꯇꯧꯔꯒ ꯁꯪꯒꯣꯝ ꯒꯤꯂꯥꯁ ꯑꯃ ꯆꯤꯡꯉꯦ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯋꯥ ꯑꯅꯥꯁꯦ ꯁꯨꯝ ꯂꯣꯏꯅꯔꯛꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯅꯕꯀꯦꯁꯣ ꯊꯧꯗꯥꯝ ꯂꯥꯡꯃꯩꯊꯦꯠꯇꯒꯤꯅ ꯑꯣꯖꯥ ꯗꯤꯌꯥꯒꯤ ꯑꯦꯂꯥꯏꯁ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯅꯦꯝ ꯌꯨꯝꯗꯒ ꯀꯧꯅꯕ ꯑꯇꯣꯞꯄ ꯗꯤꯌꯥꯁꯤ ꯅꯠꯇꯕ ꯀꯧꯕ ꯃꯤꯡ ꯑꯃ ꯂꯩꯕꯤꯕ꯭ꯔꯥ ꯒꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯇꯁꯦꯡꯕ ꯃꯤꯡꯁꯦ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯅꯦꯝꯁꯦ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯩꯐꯥ ꯍꯥꯏꯕꯅꯤ ꯀꯩꯐꯥ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯩꯐꯥ ꯍꯥꯏꯕ ꯑꯗ ꯑꯩꯁꯦ
sum diyan sum sat ki bidagi hajir jai metric ki edi graduate ki certificate government ki haitare audda dia se khoyapam dia ke phan le asga ai taw pari ki sita janne to pari le bido adu mai dia sin popular to ki na dia khoyapam ne du mai sat kang mai listener man hangbirak pani aduga mega chandra waheng khumandagi hangbirak pada ojagi ꯀꯨꯝꯈꯤꯕ ꯐꯤꯂꯝ ꯃꯌꯥꯝꯁꯤꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯁꯛꯄꯤꯔꯝꯃꯣꯅ ꯍꯥꯏ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏ ꯏꯁꯩꯒꯤ ꯀꯔꯤꯗꯤ ꯑꯣꯖꯥꯒꯤꯗꯤ ꯂꯣꯏꯅ ꯅꯣꯂꯦꯖꯇꯤ ꯂꯩ ꯍꯥꯏ ꯈꯨꯗꯣꯡ ꯆꯥꯕꯤꯒꯗꯧꯔꯦ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯔꯝꯕ ꯌꯥꯕ ꯂꯥꯏꯟ ꯃꯆꯥ ꯑꯃ ꯑꯗꯨ ꯍꯦꯛ ꯄꯥꯝꯖꯕ ꯃꯌꯥꯝꯗꯨꯗꯒꯤ ꯊꯧꯒꯟ ꯇꯧꯖꯒꯦ ꯍꯣꯏ ꯐꯤꯂꯝꯁꯤ ꯀꯩꯅꯣꯗꯒꯤ ꯍꯦꯛꯇ ꯇꯧꯔꯒꯦ ꯑꯩꯈꯣꯏꯒꯤ ꯑꯃꯝꯕꯁꯨ ꯑꯉꯥꯟꯕꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯨꯟꯖ ꯕꯤꯍꯥꯔꯤꯅ ꯁꯛꯈꯤꯕ ꯍꯣꯏ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯗꯨꯒꯨꯝꯕ ꯄꯣꯛꯉꯝꯗ꯭ꯔꯕ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯑꯃꯝꯕꯅ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯃꯝꯕꯅ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯁꯨꯃꯥꯏꯅ ꯃꯇꯦꯛ ꯈꯛꯇꯪ ꯇꯧꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯐꯖꯈꯤꯕ ꯏꯁꯩ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯆꯤꯝꯕꯥꯟꯗ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯑꯃꯅꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯛꯆꯤꯡꯗꯒꯤ ꯂꯂꯤꯇꯥꯅ ꯍꯪꯕꯤꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯁꯔ ꯑꯅꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯑꯣꯖꯥ ꯗꯤꯌꯥꯒꯤ ꯄꯥꯝꯖꯕ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯖꯅꯤꯡꯉꯦꯅ ꯍꯥꯏꯕꯤꯔꯦ ꯗꯥꯏꯂꯣꯛꯁꯤꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯥꯏꯕꯤꯔꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯀꯨꯏꯔꯕ ꯊꯥꯗꯣꯛꯈꯤꯕ ꯀꯨꯏꯔꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯗꯥꯏꯂꯣꯛꯇꯣ ꯃꯇꯦꯛ ꯈꯛꯇꯪ ꯃꯥꯙꯕꯤꯒꯤ ꯃꯇꯦꯛ ꯈꯛꯇꯪ ꯇꯧꯒꯦ ꯙꯤꯔꯦꯟꯁꯤꯅ ꯃꯥꯙꯕꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯡ ꯁꯦꯛꯇꯅ ꯀꯩꯗꯧꯗꯅ ꯂꯝꯕꯣꯏ ꯑꯣꯏꯔꯀꯥꯟꯗ ꯃꯁꯛ ꯈꯪꯗꯕꯒꯤ ꯀꯩꯗꯧꯕꯒꯤ ꯆꯤꯡꯅꯕ ꯖꯪꯒꯜꯗ ꯊꯦꯡꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯩ ꯄꯔꯦꯡꯗꯦꯡꯂꯤꯕꯤ ꯅꯪꯕꯨ ꯄꯥꯟꯁꯤ ꯂꯩꯔꯤꯕꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯄꯨꯔꯣꯏꯕ ꯈꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯉꯥꯎꯔꯗꯨꯅ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯅꯧꯔꯤꯕ ꯅꯪꯅ ꯂꯩꯉꯥꯡ ꯁꯪꯕ ꯐꯤ ꯁꯦꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯅꯠꯇꯦ ꯃꯥ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯗꯦ ꯃꯥ ꯑꯩꯒꯤ ꯃꯥꯙꯕꯤꯗꯣ ꯑꯣꯏꯔꯝꯒꯅꯤ ꯑꯩꯒꯤ ꯃꯥꯙꯕꯤꯗꯣ ꯑꯣꯏꯔꯝꯒꯅꯤ ꯃꯥꯙꯕꯤꯅ ꯁꯨꯃꯥꯏꯅ ꯂꯥꯎꯕ ꯃꯁꯦ ꯃꯇꯦꯛ ꯇꯥꯡꯀꯛ ꯑꯃ ꯑꯗꯨꯒꯤ ꯑꯗꯨꯒ ꯐꯨꯟꯗ꯭ꯔꯩꯗꯒꯤ ꯇꯣꯝꯕꯅ ꯍꯪꯕꯤꯔꯦ ꯑꯣꯖꯥ ꯐꯤꯂꯝꯗꯒꯤ ꯂꯥꯞꯊꯣꯛꯄꯤꯔꯕ꯭ꯔꯥ ꯐꯤꯂꯝꯗ ꯎꯗꯦ ꯃꯁꯤ ꯅꯨꯡꯉꯥꯏꯖꯗꯦꯅ ꯍꯥꯏꯕꯤꯔꯦ ꯐꯤꯂꯝ ꯁ꯭ꯀ꯭ꯔꯤꯟꯗꯒ ꯁꯨꯝ ꯎꯔꯝꯕꯗꯣ ꯑꯣꯖꯥꯒꯤ ꯁꯨꯝ ꯐꯦꯟ ꯑꯃꯅꯤ ꯍꯥꯏꯖ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝ ꯐꯖꯕ ꯀꯣꯏꯁꯟ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯂꯧꯖꯒꯦ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯀꯅꯥꯅꯕꯨ ꯐꯤꯂꯝ ꯌꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯑꯥꯔꯇꯤꯁ ꯍꯥꯏꯁꯤꯗꯤ ꯁꯤꯕꯐꯥꯎ ꯀꯨꯗ ꯍꯤꯞꯄꯐꯥꯎ ꯃꯗꯨ ꯗꯔꯀꯥꯔ ꯂꯩꯔꯗꯤ ꯑꯦꯛ ꯇꯧꯖꯒꯦ ꯅꯠꯇ꯭ꯔꯒꯅ ꯃꯗꯨ ꯐꯤꯂꯝꯗ ꯁꯤꯖꯤꯟꯅꯕꯤꯌꯨꯅ ꯍꯥꯏꯖꯒꯦꯅ ꯈꯟꯖꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃꯅꯤ ꯃꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯆꯥ ꯏꯁꯨ ꯌꯥꯎꯁꯜꯂꯛꯄ ꯑꯗꯒꯤ ꯏꯆꯥ ꯏꯁꯨꯒꯤ ꯑꯩꯈꯣꯏ ꯃꯦꯟꯇꯦꯅꯦꯟꯁ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯗ ꯌꯥꯔꯛꯇꯕ ꯑꯗꯒꯤ ꯁꯥꯡꯉꯕ ꯆꯍꯤ ꯀꯨꯟꯃꯉꯥꯃꯨꯛꯁꯤ ꯄꯩꯁꯥ ꯑꯝꯇ ꯐꯪꯗꯅ ꯑꯩꯈꯣꯏꯅ ꯋꯥꯛ ꯇꯧꯔꯛꯄꯅꯤꯗꯣ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯤꯗ ꯀꯠꯊꯣꯛꯆꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯕꯨꯕ ꯑꯗꯨꯅ ꯃꯗꯨ ꯉꯥꯛꯇ ꯁꯨꯝ ꯇꯧꯕ ꯌꯥꯔꯛꯇꯕꯅꯤꯅ ꯏꯆꯥ ꯏꯁꯨ ꯆꯥꯎꯁꯜꯂꯛꯄ ꯑꯗꯒꯤ ꯐꯦꯃꯤꯂꯤ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯕꯗ ꯌꯥꯔꯛꯇꯕꯅꯤꯅ ꯉꯝꯅꯕ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯇꯧꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ hingnanaba haitare hingnanaba line sida ngamnanaba satpada ai film kitang filmdagi pamjana yeng ni ko yeng na pamjana sum lapthok na sum kharga sum lapke do ai film sidagi pura lapthok ke habadi ai mai lejade andak ta suai boiton mangre na da october tha da release taw do boiton thal e na madai koi san pi su simita gi mapa sari madu masu mayam yengmina si dum aduga ai isagi go project so idea film wall in lay adu ai to pai gi producer khara so ji kari no nang tumna lay ka do de and ai tum de ai script ne analyze tawri ke do ri hai poram khak dai de na masi family problem ma di ai isagi ai di sai su sau ka lo pa na ka do na maram moi la ai kitang pinusi ra bai film si de kitang la pe sai yam seng na dum hai sa ke sam nuk si wa ne ai wa phom si celluloid yaw ba si matam du de sen nam tang na traga minute amagi sequence ma yaw na bu hona ba kan da
matamdu ko gi Manipur film gi cellulite matem khang gaw basi oza mine ga masak yam khangbi hai ba ko matem asia du de gaw ni hero heroine ni wa to kar ga ne matem khang gaw ba de asia du sa ba du ni pot phambi sa ba du ni hai bo or ba su khang ge ba aya mana masi pesa gum phang da bra oza masi kamai kamai to si paisa gi di masi thoina khanda thri matam du da ai di contribution mem tong no hai thari ma ngam ba sum to ba du darka lai ba sang dia da ba du khak tang di kha sia tong nar ga ma du paisa gi thoina ai paisa si ai phang da bra in khal le do amam su ngan ban di ai producer sina second best farm dang le di ai thor ni best farm hoi hoi adu mai na hai tare phang gi yam nuksi am ba yo si wa pham ni hoji ka dia dum digital ka khar ko mi se dum moi khar ka dum long no pi dum pi se dum se lo re lising ya dum ra ba dai la me ya ga lo ba khot ba hoji ko ri ba sing se oza hoina matam du da semam bani hai ba sema de khoi gi mai ke di hai jage adu oza hoina wa biram ba Manipur gi cellular ki phibam ma tham biram ba adu ga digital gi lam da lai ba do oza na direction to biri ba mayam se oza hoi mayam do leiram da di adum khara hoji se dum wa ki liklam do liklam se pi biram ni puri liklam hai tare masi Manipur pi khang na Manipur yam pi notice ki manung de pi atai level state sing jagi adu notice ki manung chida di khwai film bu thok pasi Manipur no oiri cellular ki lam da sauri adu hoji Assam da film nam da Manipur gi technician chatli ba pa da hoji sisu yam chok thok chani ngai ni hai tare ko ja yam ngai je to ga mafam da ma khoi gi laima popam ibem cha langmai dong da gi hangbi ra ko hang khak leibiri o sisu ngasai gi ozana yam nungsi ki ba film ama da gi oira ba su isa da phaubi rak po oira ba su nungsi ba dialogue am tang to bi hai dialogue si yam hangbi re do dong sa bi ra ko ira ra sai to ki bu na sai to bi ma wang da to bi du na dum be pen bi yam nungai je ibem cha langmai dong da gi aduga waro bi roi su ji ji to ba natra bani na masi khajik tang nungai je da ba leire aduga amana Thobal Ningom bom dagi Yumnam Ramanandani aduga ojagi mafam da hangjaning badi matau karamna film gi line da changa kibano aduga madugi brief story amatang khoi gi takpiyo hana takpire aduga film gi line da khoi gi changning labadi kari kari togani haibiramon hai aduga masi changa kibe wari ding sai saja khre adubu ngasai gi film da changa agadi kari togani hai basi su ngasai oja guru nayo hai badi hai khre adu ten tak la kitang khumbiyo khoi penjana ba Ramanandana Thobal Ningom Ramananda ge haijer ge si sanga kanda hai di sang na ba hona ba sida sang ni si khoi gi part me am sang e ai di karam ba oja guru da sang ga ma kano togani hai bin sing ba adigi sang kanda ngasai sense khang bakan ba sai kai no ma sangi sai gi hector sanga ga light pai bata bani ma toli ilu in bata bani pa kon salu sa bata bani di heroin gi kai no payu satin payu pai bata bani samarta everything khang ba ya ba khang ka mai tong film mi sing si na chan na le ho ga ge si adi film gi mayam si ma mi mang si ma ai ba po si sum le de gi ha ga ta kan ta ma du na maram o ga Ozaguru nine sim sathajar ai mutati ana eta sanga ai ngasi rolong piu ai beleni rolong piu hero eta kungge ya tu tawgi ha du di madu kuini sa tong mande adu apo se han kidang naina bira ga sai mamang de hajer re tetar gum ge gum tawra ga di ena film line sang de kidang kudong saba kai do ba di sumang kumei de yaro pani kang de di isa se art ki ba pota koi monologue yam ther pani kang de lekai gi de gi club ki kai ge dum man sing ba dum ba khara yaro pan kadang kharen sem ba da nungai ba mo we adu mai tamni Matang good afternoon sir ai geming Suraj Elang khang pu bidegi ni ahan bada Diamond Radio staff singbu thagat jari loinana oza dia degi khangjaning badi ai khoi Manipur gi film si hena chawkhat nanana bagi dama kari khongthang paikhat pa yaba leibagi oza gi mot amtang haibiram mon haibire yam phajaba kaino ni masi maso ado masi yam tena hairabada Manipur film zaphan na hona bai si ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯇꯦꯒꯣꯔꯤꯗ ꯇꯦꯛꯅꯤꯁꯤꯌꯥꯟꯗꯒꯤ ꯃꯦꯀꯞꯃꯦꯟꯗꯒꯤ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯅꯔꯀꯥꯟꯗ ꯁ꯭ꯇꯔꯦꯡꯁꯤ ꯃꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤ ꯆꯥꯎꯈꯠꯄꯁꯤ ꯑꯣꯏꯔꯛꯀꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯦꯟꯅ ꯍꯥꯏꯖꯒꯦ yam nungaijai aduga wahang phajaba amsu lakadori tamo diana lengbirapagi damak Diamond Radio da haininga letana thagat chaba phongduk chari aduga
ꯑꯍꯥꯟꯕꯗ ꯑꯃꯝꯕꯁꯨ ꯑꯉꯥꯟꯕꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯇꯥꯃꯣꯅ ꯃꯤꯠ ꯎꯗꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯁꯛꯇꯝ ꯂꯥꯡꯕꯤꯈꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯃꯣꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯐꯤꯂꯝꯁꯤꯒꯤ ꯏꯁꯩ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯨ ꯔꯟꯖꯅꯥ ꯁꯣꯏꯕꯝ ꯇꯦꯛꯆꯝ ꯃꯌꯥꯏ ꯂꯩꯀꯥꯏ ꯐꯤꯂꯝꯗꯨꯒꯤ ꯃꯤꯠ ꯎꯗꯕ ꯁꯥꯕꯤꯗꯨ ꯀꯔꯤ ꯐꯥꯎꯕꯤꯈꯤ ꯑꯗꯨ ꯏꯁꯩꯗꯤ ꯉꯁꯥꯏꯗꯤ ꯁꯛꯈ꯭ꯔꯦ ꯏꯁꯩꯗꯤ ꯉꯁꯥꯏ ꯁꯛꯈ꯭ꯔꯦ ꯑꯗꯣ ꯀꯩꯅꯣꯅꯤ ꯐꯥꯎꯕꯗꯤ ꯉꯁꯥꯏꯒꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯀꯤꯞꯇꯒꯤ ꯍꯧꯅ ꯑꯩ ꯁꯥꯗꯣꯔꯤꯁꯦ ꯀꯔꯤꯅꯣ ꯑꯩ ꯁꯥꯗꯣꯔꯤꯁꯤ ꯇꯣꯜꯂ ꯇꯥꯔꯕꯅꯤꯀꯣ ꯃꯤꯠ ꯎꯗꯕ ꯑꯃꯅꯦꯅ ꯑꯩꯅ ꯈꯜꯂꯒ ꯀꯨꯝꯖꯈꯤ ꯑꯩꯗꯤ ꯍꯦꯛ ꯑꯍꯧꯕ ꯁꯤꯟꯗꯁꯨ ꯑꯩꯁꯦ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯒ ꯑꯩꯗꯤ ꯂꯝꯕꯤ ꯆꯠꯄꯗ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯐꯠꯇꯕꯤꯗꯨꯅ ꯇꯧꯔꯒ ꯉꯝꯖꯗ꯭ꯔꯦꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯨꯈ꯭ꯔꯤꯗ ꯇꯥ ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯨꯁꯜꯂꯦꯅ ꯇꯧ ꯑꯗꯨ ꯇꯧ ꯀꯥꯏꯅ ꯇꯧꯕ ꯑꯃ ꯃꯗꯨ ꯑꯩꯅ ꯃꯤꯠ ꯎꯗꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯆꯤꯡꯁꯤꯜꯂ ꯇꯧꯈꯤꯕꯅꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯑꯗꯩ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯒꯤ ꯌꯥꯝꯅ ꯁꯣꯛꯈꯤꯕ ꯑꯃꯅ ꯐꯤꯂꯝ ꯃꯌꯥꯝꯁꯦ ꯁꯨꯝ ꯅꯝꯃꯛꯄꯗ ꯑꯩꯅ ꯃꯃꯤꯠ ꯇꯥꯡꯉꯦ ꯑꯗ ꯑꯩꯒꯤ ꯏꯆꯥꯁꯤꯁꯨ ꯃꯃꯤꯠ ꯇꯥꯡꯉꯦ ꯑꯗ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯀꯧꯏ ꯑꯗ ꯃꯥꯅ ꯅꯨꯡꯗꯥꯡꯗ ꯑꯍꯤꯡꯗ ꯊꯣꯡ ꯊꯤꯜꯂꯒ ꯑꯩꯒꯤ ꯀ꯭ꯋꯥꯇꯔꯁꯤꯗꯩꯗ ꯑꯩꯁꯦ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜ ꯀ꯭ꯋꯥꯇꯔꯗ ꯂꯩꯕ ꯑꯣꯏꯅ ꯇꯧꯏ ꯑꯃꯁꯨ ꯑꯉꯥꯟꯕꯅ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯔꯒꯗꯤ ꯑꯗ ꯑꯉꯥꯡꯁꯤꯅ ꯂꯥꯛꯑꯒ ꯑꯣꯖꯥ ꯊꯣꯡꯗ ꯍꯥꯡꯗꯣꯛꯄꯤꯌꯣꯅ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛ ꯑꯩꯈꯣꯏꯅꯤ ꯎꯅꯕ ꯁꯤꯟ ꯑꯃꯈꯛ ꯌꯥꯎꯏ ꯑꯣꯖꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯔꯝꯃꯤ ꯑꯣꯖꯥ ꯍꯥꯏꯅ ꯑꯗ ꯑꯩꯅꯁꯨ ꯊꯣꯏꯕꯤ ꯅꯪꯁꯦ ꯑꯩ ꯁꯥꯇ꯭ꯔ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯪ ꯕꯕꯥꯅ ꯄꯣꯛꯆꯕ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅꯤ ꯏꯝꯄ꯭ꯔꯦꯁ ꯇꯧꯔꯒ ꯀꯣꯟꯅꯃꯤꯟꯅꯔ ꯀꯞꯃꯤꯟꯅꯕ ꯁꯤꯜ ꯑꯃꯈꯛ ꯌꯥꯎꯋꯦ ꯑꯁ ꯕꯦꯔꯤ ꯁꯣꯀꯤꯡ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯇꯥꯕꯗ ꯃꯇꯦꯛꯁꯤꯗ ꯑꯗꯨꯝ ꯐꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯐꯤꯜꯗꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯣꯖꯥ ꯗꯤꯌꯥꯒꯤ ꯃꯐꯝꯗ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯛꯄꯗꯒꯤ ꯐꯤꯂꯝꯒꯤ ꯂꯝꯗ ꯈꯣꯡꯗꯥꯕꯤꯔꯛꯄꯒꯦ ꯑꯗꯨꯒ ꯐꯤꯂꯝ ꯂꯥꯏꯟꯗ ꯎꯕ ꯐꯪꯗꯕꯁꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯤꯕꯒꯦ ꯐꯤꯂꯝ ꯀꯨꯝꯕꯤꯔꯛꯑꯔꯣꯏꯗ꯭ꯔꯥ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯂꯝꯗꯒꯤ ꯗꯥꯏꯂꯣग ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯒꯤ ꯁꯥꯄꯝ ꯑꯦꯅꯦꯁꯣꯔꯤꯅ ꯍꯥꯏꯕꯤꯔꯛꯑꯦ ꯗꯥꯏꯂꯣꯒꯇꯤ ꯀꯩꯅꯣ ꯇꯧꯖꯒꯦ ꯋꯥꯔꯧꯕꯤ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯀꯩꯅꯣꯗꯤ ꯐꯤꯂꯝꯒꯨꯝꯕꯗꯤ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯡꯗ ꯑꯗꯨ ꯆꯍꯤ ꯏꯁꯥꯒꯤ ꯆꯍꯤ 19 ꯑꯗꯨꯋꯥꯏꯗꯒꯤ ꯐꯤꯂꯝꯗ ꯑꯗꯨꯝ ꯆꯪꯉꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯐꯤꯂꯝꯒꯤ ꯋꯥꯛ ꯇꯧꯕꯗꯤ ꯃꯦꯇ꯭ꯔꯤꯛꯀ ꯊꯥꯕ 19-25ꯗꯒꯤ ꯍꯧꯔꯦ ꯍꯥꯏꯇꯥꯔꯦ ꯇꯝꯕ ꯈꯣꯠꯄ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯒꯤ ꯂꯥꯏꯟꯗ ꯎꯕ ꯐꯪꯗ꯭ꯔꯤꯁꯤ ꯀꯔꯤ ꯇꯧꯕ ꯂꯩꯕꯒꯤꯅꯣ ꯃꯈꯥ ꯇꯥꯅ ꯐꯤꯂꯝ ꯀꯨꯝꯕꯤꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯖꯕꯒꯤ ꯑꯩ ꯀꯨꯝꯖꯈꯤꯅꯤ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯈꯤꯅꯤ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯁ꯭ꯀꯤꯟꯗ ꯎꯕ ꯐꯪꯕꯤꯒꯅꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯗꯨꯒ ꯑꯇꯩ ꯋꯥꯍꯪ ꯌꯥꯝ ꯍꯪꯕꯤꯔꯦ ꯃꯌꯥꯝ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯑꯩ ꯂꯧꯈꯠꯆꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯊꯥꯕꯤꯔꯛꯄꯁꯤꯡ SMS-ꯀꯤꯗꯤ ꯇꯦꯟꯁꯤꯟꯖꯒꯦ ꯑꯗꯨꯒ ꯇꯥꯡꯀꯛ ꯑꯃꯗ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯏꯁꯩ ꯑꯃ ꯍꯥꯏꯇꯥꯔꯦ ꯍꯥꯃꯣꯝ ꯕꯔꯂꯤꯟꯒꯤ ꯏꯁꯩ ꯑꯃꯈꯛꯇ ꯁꯩꯒꯥꯛ ꯀꯥꯏꯕ ꯏꯁꯩ ꯑꯃꯈꯛꯇ ꯍꯥꯏꯇꯥꯔꯦ ꯗꯨꯔꯗꯔꯁꯟꯒꯤ ꯑꯣꯏꯅ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯇꯧꯕ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗꯅ ꯇꯧꯕꯤꯕꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯍꯧꯗꯣꯛꯄꯤꯔꯛꯄꯅꯣ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯇꯦꯟꯇꯛꯄ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯛꯑꯣ ꯀꯩꯅꯣꯅꯤ ꯃꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯔꯖꯤꯠꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯕꯥꯔꯂꯤꯟꯒ ꯑꯩꯒꯁꯤ ꯈꯣꯟꯁꯤ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯃꯁꯨ ꯑꯉꯥꯟꯕꯅꯤꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯤ ꯃꯅꯥꯅ ꯅꯥꯜꯂꯤꯕ ꯅꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯃꯤꯂꯥꯒ ꯁꯛꯃꯤꯟꯅꯕ ꯗꯨꯋꯦꯠ ꯑꯃꯈꯛ ꯂꯩꯌꯦ ꯑꯗꯨ ꯃꯌꯥꯝꯅ ꯈꯣꯟꯖꯦꯜꯁꯤ ꯑꯩꯒ ꯕꯥꯔꯂꯤꯟꯒꯁꯤ ꯌꯥꯝ ꯅꯛꯅꯩꯅ ꯇꯧꯕꯗꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯔꯥꯖꯦꯟ ꯀꯣꯛꯄꯝꯒꯤ ꯃꯌꯦꯛꯅꯤ ꯑꯗ ꯔꯥꯖꯦꯟ ꯀꯣꯛꯄꯝꯅꯁꯨ ꯑꯣꯖꯥ ꯁꯤꯡꯕꯗ ꯀꯩꯅꯣ ꯇꯧꯕꯤꯌꯣꯅꯗꯤ ꯑꯃꯔꯖꯤꯠꯅꯁꯨ ꯚꯥꯏ ꯅꯪ ꯇꯧꯔꯣꯁꯦꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯣꯖꯥ ꯍꯪꯉꯨꯝꯅꯕ ꯑꯩꯈꯣꯏꯗ ꯇꯧꯔꯒ ꯁꯨ ꯄꯥꯝꯕ ꯈꯣꯠꯄ ꯀꯩꯗꯧꯕ ꯑꯩꯈꯣꯏ ꯂꯣꯏ ꯌꯥꯎꯅꯔꯦ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯗꯤ ꯏꯁꯩ ꯁꯦꯝꯕ ꯀꯩꯗꯧꯕꯁꯤ ꯂꯣꯏꯅ ꯀꯣꯄꯔꯦꯁꯟ ꯄꯤꯅꯔ ꯇꯧꯕꯅꯤꯅ ꯏꯁꯩ ꯂꯤꯞ ꯃꯨꯚꯃꯦꯟ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯩꯅ ꯁꯛꯄ ꯃꯥꯜꯂꯤ ꯀꯥꯏ ꯍꯥꯏꯕꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯃꯗꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯔꯦꯀꯣꯔꯗꯤꯡꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏꯅ ꯇꯥꯟꯅꯕ ꯅꯩꯅꯕꯗꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯗꯣ ꯏꯁꯩꯗꯨ ꯑꯗꯨꯝ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯒꯤ ꯍꯥꯏꯇꯥꯔꯦ ꯇꯣꯞ 10 ꯐꯅ ꯀꯨꯏꯅ ꯇꯥꯈꯤ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤꯒ ꯃꯥꯒ ꯕꯥꯔꯂꯤꯟꯒꯁꯦ ꯌꯥꯝ ꯆꯥꯅꯩꯅ ꯃꯇꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯏꯁꯩ ꯄꯤꯛꯆꯔꯥꯏꯖꯦꯁꯟꯗꯨꯅꯁꯨ ꯑꯩꯈꯣꯏ ꯕꯥꯔꯂꯤꯟꯗꯁꯨ ꯌꯥꯝꯅ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯅꯕꯒꯤ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯈꯤ ꯑꯗꯨꯒ ꯏꯁꯩꯗꯨꯒꯤ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯨꯔꯗꯔꯁꯟ ꯃꯤꯌꯥꯝꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯦꯟꯇꯦꯅꯥ ꯇꯧꯔ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯖꯔꯤꯕ ꯍꯦꯛ ꯌꯥꯆꯪꯕꯒꯤ ꯇꯤꯚꯤ ꯊꯥꯒꯠꯂꯨꯕꯗ ꯍꯦꯛꯇ ꯂꯥꯛꯄꯗ ꯏꯁꯩꯗꯨꯁꯨ ꯐꯖꯕ ꯏꯁꯩ ꯑꯃ ꯑꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯗꯁꯨ ꯊꯃꯣꯏꯗ ꯌꯩꯕ ꯏꯁꯩ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯗꯣ ꯑꯣꯖꯥꯒꯤ ꯔꯥꯁꯤꯁꯤ ꯀꯔꯤꯅꯣ ꯑꯣꯖꯥ ꯑꯩꯒꯤ ꯔꯥꯁꯤꯗꯤ ꯀꯩꯅꯥꯅꯤ ꯀꯩꯅꯥꯅꯦꯕꯀꯣ ꯑꯗꯣ ꯑꯣꯖꯥ ꯏꯟꯁꯥꯡꯁꯤ ꯀꯔꯤꯅ ꯏꯄꯥꯝ ꯄꯥꯝꯕꯤ ꯑꯣꯖꯥꯅ ꯄꯥꯝꯕ ꯏꯟꯁꯥꯡꯒꯥꯏꯁꯤ ꯃꯃꯤꯡ ꯑꯃꯅꯤ ꯂꯩꯔꯗꯤ ꯏꯟꯁꯥꯡꯁꯤ ꯑꯗꯨꯝ ꯑꯩꯗꯤ ꯂꯣꯏ ꯄꯥꯝꯃꯤ ꯆꯥꯕ ꯍꯥꯎꯇꯕꯁꯦ ꯑꯩꯉꯣꯟꯗ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯔꯣꯝꯕꯁꯤ ꯑꯗꯨꯝ ꯌꯨꯝꯗ ꯑꯩ ꯃꯣꯔꯣꯛ ꯃꯦꯠꯄ ꯏꯔꯣꯝꯕꯁꯤ ꯌꯥꯎꯗ ꯌꯥꯗꯦ ꯑꯩꯗꯤ ꯑꯗꯨꯝ
ꯑꯗꯨꯝ ꯏꯔꯣꯟꯕꯗ ꯃꯣꯔꯣꯛꯄꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯈꯖꯤꯛ ꯇꯧꯔꯤꯁꯤ ꯂꯣꯟꯕꯁꯦ ꯌꯥꯝ ꯊꯣꯡꯉꯁꯨ ꯃꯗꯨꯃꯗꯤ ꯑꯗꯨꯝ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤ ꯃꯆꯨꯁꯦ ꯀꯔꯤꯅꯤ ꯄꯥꯝ ꯄꯥꯝꯕꯤꯕ꯭ꯔꯥ ꯃꯆꯨꯁꯤꯗꯤ ꯑꯩ ꯑꯉꯥꯡꯕꯅ ꯄꯥꯝꯃꯦ ꯑꯉꯥꯡꯕꯅ ꯄꯥꯝꯃꯤ ꯑꯗꯨꯝ ꯄꯛꯁꯨ ꯄꯛꯆꯩ ꯑꯣꯖꯥꯒꯤꯀꯣ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯒꯤ ꯇꯥꯏꯕꯪꯁꯤꯗ ꯎꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯒꯤ ꯅꯣꯐꯦꯠ ꯇꯧꯕ ꯑꯗꯒꯤ ꯃꯥꯏꯊꯣꯡꯁꯦ ꯌꯥꯝꯅ ꯆꯥꯃꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯥꯎꯕꯁꯤ ꯄꯥꯛ ꯎꯗꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯨ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯜꯝ ꯀꯌꯥꯗ ꯃꯌꯥꯝꯅ ꯎꯕ ꯐꯪꯉꯤ ꯀꯨꯝꯕꯤꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯒ ꯍꯥꯏꯕ ꯈꯔ ꯂꯥꯛꯏꯁꯤꯅꯗꯤ ꯑꯗꯣ ꯃꯁꯤꯒꯤ ꯐꯤꯗꯕꯦꯛ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣ ꯇꯥꯕꯤꯕꯁꯤꯡꯁꯤꯅ ꯐꯤꯗꯕꯦꯛꯁꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥꯗꯁꯨ ꯁꯣꯏꯗꯅ ꯑꯗꯨꯝ ꯇꯝꯖꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯉꯁꯤꯒꯤ ꯗꯥꯏꯃꯟꯒꯤ ꯁꯛꯅꯥꯏꯔꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯁꯣꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯒꯤ ꯏꯅꯥꯎ ꯔꯕꯤ ꯖ꯭ꯋꯦꯂꯔꯤꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯕꯁꯤꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯄꯤꯕꯁꯤꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯊꯣꯛꯆꯕ ꯄꯣꯠꯊꯣꯛ ꯑꯗꯩ ꯈꯔ ꯏꯃꯨꯡꯒꯤ ꯆꯥꯛꯈꯨꯝꯒꯤ ꯍꯥꯏꯇꯥꯔꯦ ꯃꯊꯦꯜ ꯑꯗꯒꯤ ꯀꯛꯁꯣꯏ ꯁꯣꯏꯕꯨꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕꯁꯦ ꯉꯥꯒ ꯊꯣꯡꯕꯁꯨ ꯑꯗꯨꯝ ꯆꯥꯕꯗ ꯀꯥꯎꯕꯤꯔꯔꯣꯏꯗꯧꯕ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯒꯗꯕ ꯍꯔꯤꯕꯣꯞꯅꯆꯤꯡꯕ ꯎ ꯃꯣꯔꯣꯛ ꯏꯀꯥꯏꯊꯕꯤ ꯑꯇꯩ ꯀꯛꯆꯤꯡ ꯀꯧꯕꯣꯛ ꯀꯩꯀꯩ ꯈꯔ ꯕꯣꯔꯥ ꯅꯨꯡꯂꯥ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯇꯧꯖꯔꯤ ꯑꯣꯖꯥ ꯑꯗꯨ ꯁꯨꯝ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕꯁꯤꯗ ꯏꯅꯥꯎ ꯔꯕꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯦ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯏꯅꯥꯎ ꯔꯕꯤꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯣꯖꯥꯒꯤ ꯍꯧꯔꯛꯈꯤꯕꯒꯤ ꯑꯗꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯐꯤꯜꯝꯒꯤ ꯇꯥꯡꯀꯛ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯖꯔꯅꯤꯁꯤ ꯁꯥꯡꯕ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯄꯨꯡ ꯑꯃꯗ ꯂꯣꯏꯁꯟꯕ ꯍꯥꯏꯁꯤꯗꯤ ꯉꯝꯃꯔꯣꯏ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯑꯣꯖꯥꯒꯤ ꯐꯤꯜꯝꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛꯀ ꯄꯥꯏꯕꯤꯕꯁꯤꯗ ꯐꯤꯜꯝꯗꯨꯒꯤ ꯔꯤꯂꯤꯁ ꯇꯧꯔꯝꯗꯥꯏ ꯄ꯭ꯔꯃꯣꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯐꯤꯜꯝꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯒ ꯇꯧꯔꯒ ꯃꯇꯥꯡ ꯆꯥꯕꯗꯁꯨ ꯑꯗꯨꯝ ꯗꯥꯏꯃꯟꯗꯁꯨ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯑꯣꯖꯥꯅ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯐꯤꯜꯝꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯄ꯭ꯔꯃꯣꯁꯟꯒꯨꯝꯕ ꯂꯩꯔꯒꯗꯤ ꯗꯥꯏꯃꯟꯗꯁꯨ ꯊꯣꯡꯂꯥꯎꯅ ꯍꯥꯡꯗꯣꯛꯆꯔꯤ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯖꯥꯒꯤ ꯌꯥꯝ ꯌꯦꯡꯖꯈꯤꯒꯦ ꯑꯣꯖꯥ ꯑꯃꯨꯛ ꯍꯜꯂꯛꯈꯣ ꯐꯤꯜꯝꯗ ꯌꯥꯝ ꯎꯅꯤꯡꯉꯦ ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯕꯤꯔꯤ ꯁꯣꯏꯗꯅꯁꯨ ꯃꯌꯥꯝꯅ ꯎꯕꯤꯔꯅꯤ ꯕꯣꯏꯇꯣꯟ ꯍꯜꯂꯛꯑꯦ ꯍꯥꯏꯕ ꯐꯤꯜꯝꯗꯨꯁꯨ ꯎꯔꯅꯤ ꯍꯥꯏꯕ ꯑꯣꯖꯥꯒꯤ ꯍꯥꯏꯕꯤꯕ ꯂꯩꯔꯦ ꯑꯗꯨꯒ ꯅꯥꯗ ꯌꯦꯛꯇꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯆꯥ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯁꯥꯡꯅ ꯌꯦꯡꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯎꯒꯤ ꯑꯁꯣꯏꯕ ꯐꯤꯜꯝꯒꯤ ꯀꯩꯀꯥ ꯌꯦꯡꯁꯤꯟꯕꯤꯗꯅ ꯍꯥꯏꯇꯥꯔꯦ ꯏꯔꯝꯗꯝꯁꯤꯒꯤ ꯀꯌꯥ ꯀꯌꯥ ꯇꯧꯕꯤꯔꯣ ꯍꯥꯏꯕꯁꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯑꯩꯅꯁꯨ ꯗꯥꯏꯃꯟꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯌꯥꯝꯅ ꯇꯨꯡ ꯀꯣꯏꯅ ꯍꯦꯟꯅ ꯆꯥꯎꯈꯠꯇꯅ ꯍꯦꯟꯅ ꯃꯊꯪ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯆꯥꯎꯈꯠꯂꯛꯄ ꯑꯣꯏꯗꯅ ꯍꯦꯟꯅ ꯑꯩ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯩ ꯈꯨꯗꯣꯡꯆꯥꯕ ꯑꯩ ꯄꯤꯕꯤꯔꯛꯑꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯁꯤꯌꯥꯔ ꯇꯧꯖꯒꯦꯅ ꯑꯩ ꯗꯥꯏꯃꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ